ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯋꯥ ꯇꯧꯗꯨꯅ ꯅꯨꯄꯥ ꯐꯥꯕꯤ ꯇꯝꯐꯥꯁꯅꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯇꯣꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯃꯨꯛꯇꯥ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯨꯛꯇꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤ ꯁꯅꯥꯗ, "ꯍꯥꯏ ꯇꯣꯝꯕꯤ ꯁꯅꯥ, ꯅꯪꯕꯨ ꯑꯃꯥꯏꯕꯅ ꯊꯕꯛ ꯑꯋꯥꯕ ꯁꯨꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯉꯥꯡ ꯑꯗꯨ ꯀꯥꯏꯈ꯭ꯔꯒꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯒ ꯌꯨꯝ ꯄꯥꯟꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯣ ꯑꯃꯨꯛ ꯀꯥꯏꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯗꯅ ꯂꯦꯟꯕ ꯇꯥꯔꯦꯅꯦ." ꯇꯣꯝꯕꯤ ꯁꯅꯥꯅ, "ꯀꯥꯏꯔꯣꯏꯗ, ꯆꯥꯛ ꯊꯣꯡꯕꯕꯨ ꯑꯋꯥꯕ ꯊꯕꯛꯂꯅꯦ꯫ ꯑꯃꯥꯏꯕꯅ ꯍꯥꯏꯕꯗꯨꯗꯤ ꯑꯔꯨꯝꯕ ꯄꯣꯠ ꯆꯩ ꯊꯥꯡꯒꯅꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯊꯣꯡꯒꯦ꯫ ꯑꯩꯗꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯕꯁꯦ ꯏꯀꯥꯏꯗ, ꯆꯥꯛ ꯊꯣꯡꯅꯅꯕ ꯃꯤ ꯊꯝꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ." "ꯑꯦ, ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯔꯤꯕ? ꯑꯩꯗꯤ ꯃꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯀꯌꯥ ꯆꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯑꯃꯗꯤ ꯑꯩꯅ ꯊꯣꯡꯕ ꯅꯠꯇꯅ꯫ ꯉꯁꯤꯗꯤ ꯑꯩ ꯊꯣꯡꯉꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯅꯪꯅ ꯊꯣꯡꯉꯨ." "ꯊꯣꯡꯉꯣ ꯊꯣꯡꯉꯣ, ꯌꯥꯝꯅ ꯊꯣꯡꯅꯤꯡꯉꯗꯤ꯫ ꯃꯤꯅ ꯋꯥꯍꯟꯅꯤꯡꯗꯕꯒꯤ ꯊꯣꯡꯕꯤꯒꯦꯅ ꯍꯥꯏꯔꯒ ꯆꯥꯛ ꯊꯣꯡꯃꯟꯗꯕꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯀꯥꯎꯔꯅꯤ, ꯑꯗꯨꯒꯤꯅꯤ꯫ ꯅꯪꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯃꯍꯥꯎꯁꯤꯁꯨ ꯅꯨꯡꯇꯤꯒꯤ ꯆꯥꯃꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯈꯨꯠꯁꯦ ꯃꯍꯥꯎ ꯑꯃꯨꯛ ꯌꯦꯡꯉꯁꯤ." "ꯆꯨꯝꯃꯤꯅꯦ, ꯅꯪꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤ ꯃꯍꯥꯎꯁꯨ ꯆꯥꯗꯕ ꯀꯨꯏꯔꯦ꯫ ꯉꯁꯤ ꯑꯃꯨꯛ ꯆꯥꯔꯁꯤ꯫ ꯑꯗꯣ ꯉꯥ ꯑꯌꯥꯏꯕꯗꯨꯒ ꯁꯧꯒ꯭ꯔꯤꯒ ꯀꯥꯡꯁꯣꯏ ꯊꯣꯡꯉꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯉꯣ꯫ ꯑꯗꯣ ꯀꯩꯊꯦꯜꯗ ꯅꯪꯒꯤ ꯆꯥꯅꯅꯕ ꯍꯩꯔꯥ ꯈꯔ ꯂꯩꯔꯨꯒꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯥ ꯀꯩꯊꯦꯜꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯅꯅꯕ ꯍꯩꯔꯥ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯀꯨꯝ ꯃꯇꯥ ꯁꯨꯖꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯨꯛꯇꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤ ꯁꯅꯥꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯇꯝꯐꯥꯁꯅꯥ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯃꯃꯤꯡ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯇꯝꯐꯥꯁꯅꯥ ꯍꯅꯨꯔꯝꯗꯥꯏꯗ ꯇꯥꯡꯅ ꯐꯪꯕ ꯃꯆꯥ ꯑꯣꯏꯕꯅ ꯃꯃꯥ ꯇꯣꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯃꯄꯥ ꯃꯨꯛꯇꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯨꯛꯇꯥꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯝꯂꯒ, "ꯑꯩꯗꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯃ ꯄꯤꯕꯤꯔꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯁꯦꯡꯕ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯣ ꯅꯨꯄꯥ, ꯏꯆꯥꯅꯨꯄꯤꯁꯦ ꯃꯁꯛꯇꯤ ꯐꯖꯕ ꯋꯥꯠꯂꯤꯀꯣ?" "ꯀꯩꯁꯨ ꯀꯥꯏꯗꯦ, ꯏꯆꯥꯗꯤ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯁꯅꯥꯅꯤ." ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯇꯝꯐꯥꯁꯅꯥ ꯈꯔ ꯆꯥꯎꯔꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯝꯐꯥꯁꯅꯥ ꯃꯥꯒ ꯁꯥꯟꯅꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯛꯊꯤꯕꯤ ꯇꯝꯐꯥ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯇꯝꯐꯥꯁꯅꯥ ꯃꯥꯒ ꯁꯥꯟꯅꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯛꯊꯤꯕꯤ ꯇꯝꯐꯥ ꯍꯥꯏꯅ ꯂꯛꯅꯔꯛꯄꯗ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯇꯝꯐꯥꯁꯅꯥꯅ ꯃꯃꯥꯗ, "ꯏꯃꯥ, ꯑꯩꯕꯨ ꯃꯤꯅ ꯁꯛꯊꯤꯕꯤ ꯇꯝꯐꯥ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯂꯛꯅꯕꯤ꯫ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯃꯈꯣꯏꯒ ꯑꯃꯠꯇ ꯁꯥꯟꯅꯔꯔꯣꯏ." "ꯏꯆꯥꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯅꯣ? ꯊꯤꯗꯦ, ꯃꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯛꯅꯔꯤꯕꯅꯤ." ꯃꯄꯥ ꯃꯨꯛꯇꯥꯅꯁꯨ, "ꯑꯗꯨꯅꯤ, ꯏꯆꯥꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯕꯅꯣ? ꯐꯖꯩ, ꯏꯆꯥꯗꯤ ꯁꯅꯥꯅꯤ꯫ ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯛꯅꯔꯤꯕꯅꯤ꯫ ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ." "ꯑꯗꯨꯇꯁꯨ ꯅꯠꯇꯦ, ꯍꯅꯨꯕꯒ ꯍꯅꯨꯕꯤꯒꯒꯤ ꯃꯆꯥ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏꯕ." "ꯏꯁ, ꯄꯥꯕꯨꯡꯕꯨ ꯍꯅꯨꯔꯕ꯭ꯔꯅꯦ? ꯃꯤ ꯄꯥꯈꯪ ꯃꯆꯥ ꯃꯥꯜꯂꯤꯁꯤꯕꯣ?" ꯇꯝꯐꯥꯁꯅꯥ ꯅꯣꯛꯂꯒ, "ꯏꯁ, ꯄꯥꯈꯪ ꯃꯆꯥꯑꯅꯤ, ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯄꯥꯕꯨꯡ ꯀꯩꯊꯦꯜꯗ ꯆꯠꯇꯣꯏꯅꯤ, ꯏꯆꯥꯒꯤ ꯀꯔꯤ ꯂꯩꯔꯛꯑꯣ ꯍꯥꯏꯕꯅꯣ?" "ꯑꯆꯥꯄꯣꯠꯀ ꯑꯩꯒꯤ ꯁꯥꯟꯅꯅꯕ ꯂꯩꯇꯤꯕꯤꯒ ꯂꯩꯔꯛꯎꯀꯣ." "ꯑꯗꯣ ꯑꯗꯨ ꯈꯛꯇ ꯌꯥꯔꯕꯣ? ꯑꯇꯩꯗꯤ?" "ꯑꯗꯨꯅ ꯌꯥꯔꯦ꯫ ꯄꯥꯕꯨꯡ, ꯑꯩꯁꯨ ꯀꯩꯊꯦꯜꯗ ꯆꯠꯀꯦ꯫ ꯏꯆꯥ ꯋꯥꯒꯅꯤ ꯂꯩꯔꯝꯃꯨ, ꯄꯥꯕꯨꯡꯁꯨ ꯀꯨꯏꯔꯛꯑꯣꯏ, ꯅꯃꯥꯒ ꯂꯩꯔꯝꯃꯨꯀꯣ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯥ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯨꯛꯇꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯝꯐꯥꯁꯅꯥꯅ, "ꯏꯃꯥ, ꯀꯩꯒꯤꯅꯣ ꯃꯤꯁꯤꯡꯅ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯆꯠꯅꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯆꯠꯂꯤꯁꯤ?" "ꯏꯃꯥꯗꯤ ꯀꯩꯊꯦꯜ ꯆꯠꯄꯁꯦ ꯇꯜꯂꯤ, ꯆꯠꯅꯤꯡꯗꯦ, ꯑꯗꯨꯒꯤꯅꯤ ꯅꯣꯏ ꯄꯥꯕꯨꯡꯅ ꯁꯨꯝ ꯆꯠꯍꯜꯂꯤꯕꯅꯤ꯫ ꯀꯨꯏꯔꯦꯗ ꯀꯩꯊꯦꯜꯒ ꯆꯠꯇꯕ. ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯀꯩꯊꯦꯜꯗ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯑꯆꯥꯄꯣꯠ ꯆꯥꯔꯨꯅꯤ. ꯑꯩꯒꯤ ꯏꯇꯥ ꯅꯤꯡꯊꯤꯕꯤꯒ
ꯏꯃꯥ, ꯑꯩꯒꯤ ꯏꯇꯥ ꯅꯤꯡꯊꯤꯕꯤꯁꯦ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ. ꯃꯥꯗꯤ ꯅꯣꯡꯃꯗ ꯑꯩꯉꯣꯟꯗ ꯁꯛꯊꯤꯕꯤ ꯍꯥꯏꯅꯁꯨ ꯂꯛꯅꯗꯦ. ꯑꯩꯕꯨ ꯁꯛꯊꯤꯕꯤ ꯍꯥꯏꯅ ꯂꯛꯅꯔꯛꯄꯁꯤꯡꯗꯣ ꯃꯥꯅ ꯆꯩꯕꯤꯕ ꯉꯥꯛꯇꯅꯤ. ꯑꯩꯅ ꯅꯨꯡꯁꯤꯕ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯅꯨꯡꯁꯤꯗꯦ. ꯑꯗꯣ ꯅꯇꯥ ꯅꯤꯡꯊꯤꯕꯤꯗꯣ ꯌꯨꯝꯁꯤꯗ ꯄꯨꯔꯛꯑꯣ. ꯏꯃꯥꯗꯤ ꯃꯁꯛ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ. ꯍꯣꯏ ꯏꯃꯥ, ꯍꯌꯦꯡ ꯄꯨꯔꯛꯀꯦ. ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯗꯤ ꯅꯣꯡꯃ ꯆꯠꯈ꯭ꯔꯦ. ꯃꯥꯒꯤ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯐꯩ. ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯨ ꯄꯤꯕꯤ. ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ. ꯑꯗꯣ ꯏꯃꯥ, ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥꯗꯣ ꯃꯁꯛ ꯈꯪꯗ꯭ꯔꯣ? ꯃꯥꯅꯗꯤ ꯏꯃꯥꯕꯨ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯌꯦ. ꯏꯃꯥꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯅꯠꯇꯕꯅꯤꯅ ꯈꯪꯗꯦ. ꯃꯐꯝꯁꯤꯗ ꯂꯩꯔꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ. ꯍꯣꯏ, ꯃꯁꯛꯇꯨ ꯎꯔꯗꯤ ꯈꯪꯂꯝꯕ ꯌꯥꯏ. ꯑꯁ, ꯑꯩꯈꯣꯏ ꯃꯥ ꯑꯁꯤꯗꯤ ꯑꯁꯤꯐꯥꯎ ꯈꯪꯗꯦ. ꯑꯩꯐꯥꯎ ꯈꯪꯉꯤꯅ. ꯅꯪꯒ ꯏꯃꯥꯒ ꯃꯥꯟꯅꯗꯦꯅꯦꯍꯦ. ꯏꯃꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯁꯦ ꯃꯄꯥꯟꯒ ꯌꯥꯝꯅ ꯊꯣꯛꯇꯦ. ꯅꯪꯗꯤ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯜꯂꯛꯀꯅꯤ. ꯑꯗꯨꯗ ꯅꯪꯅ ꯈꯨꯜ ꯑꯁꯤꯗ ꯈꯪꯂꯣꯏꯗꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯃꯔꯣꯏ. ꯀꯅꯥꯒꯤ ꯑꯍꯜ ꯑꯉꯥꯡ ꯂꯣꯏꯅ ꯈꯪꯉꯝꯃꯅꯤ. ꯍꯣꯏ, ꯈꯨꯜꯁꯤꯒꯤ ꯃꯤ ꯑꯌꯥꯝꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ. ꯑꯗꯣ ꯏꯃꯥ, ꯑꯩ ꯁꯥꯟꯅꯕ ꯊꯣꯛꯈꯤꯒꯦ. ꯍꯣꯔꯦꯟ ꯄꯥꯕꯨꯡ ꯍꯜꯂꯛꯑꯒ ꯑꯩꯁꯨ ꯍꯜꯂꯛꯑꯒꯦ. ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯤ ꯅꯤꯡꯊꯤꯕꯤꯁꯨ ꯄꯨꯔꯛꯀꯦ. ꯄꯥꯕꯨꯡꯅ ꯄꯨꯔꯛꯄ ꯑꯆꯥꯄꯣꯠ ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯊꯝꯕꯤꯔꯝꯃꯨꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯁꯅꯥ ꯁꯥꯟꯅꯕ ꯆꯠꯈꯤꯔꯝꯃꯤ. ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯇꯝꯐꯥꯁꯅꯥ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯝꯃꯤ. ꯇꯝꯐꯥꯁꯅꯥꯅ ꯂꯩꯁꯥ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯄꯥ ꯃꯨꯛꯇꯥꯒ ꯃꯥꯒꯤ ꯃꯃꯥ ꯇꯣꯝꯕꯤꯁꯅꯥꯒꯗꯤ ꯑꯍꯜ ꯑꯣꯏꯔꯛꯂꯝꯃꯤ. ꯇꯝꯐꯥꯁꯅꯥꯅ ꯃꯥꯒꯤ ꯃꯇꯥ ꯅꯤꯡꯊꯤꯕꯤꯗ, ꯏꯇꯥ, ꯑꯩꯗꯤ ꯋꯥꯡꯂꯦꯟꯗꯣ ꯌꯥꯝ ꯅꯨꯡꯁꯤ. ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯅ ꯍꯥꯏꯔꯁꯨ ꯌꯥꯔꯛꯑꯣꯏ. ꯃꯥꯒ ꯑꯩꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ. ꯃꯥꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ. ꯅꯤꯡꯊꯤꯕꯤꯅ, ꯏꯇꯥ, ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯤ ꯊꯣꯏꯕꯤꯁꯅꯥꯒ ꯅꯨꯡꯁꯤꯅꯕꯅꯤ. ꯑꯣꯏꯔꯔꯣꯏ. ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯅꯨ. ꯊꯣꯏꯕꯤꯁꯅꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ? ꯏꯇꯥ, ꯑꯩꯁꯨ ꯁꯛ ꯐꯖꯔꯝꯃꯗꯤ ꯋꯥꯡꯂꯦꯟꯅ ꯑꯩꯕꯨ ꯄꯥꯝꯂꯝꯒꯅꯤꯀꯣ. ꯁꯛ ꯐꯖꯔꯨꯗꯕꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ. ꯏꯇꯥ, ꯁꯛ ꯐꯖꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣꯗ? ꯏꯇꯥꯗꯤ ꯁꯛ ꯊꯤꯔꯁꯨ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ. ꯅꯕꯨꯛ ꯅꯄꯥꯎꯁꯨ ꯌꯥꯝꯅ ꯐꯩ. ꯋꯥꯡꯂꯦꯟꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯅꯨꯄꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯋꯥꯡꯂꯦꯟ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗꯤꯅꯦ, ꯏꯇꯥꯒ ꯌꯦꯡꯅꯕꯗ ꯀꯩꯁꯨ ꯅꯠꯇꯦ. ꯃꯥꯅ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕ ꯍꯥꯏꯕꯕꯨ ꯁꯛ ꯐꯖꯕ ꯈꯛꯇꯅꯤ. ꯁꯛꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯇꯝꯐꯥꯁꯅꯥꯅ, ꯈꯪꯗ꯭ꯔꯦ ꯏꯇꯥ. ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗꯦ, ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤꯕꯅꯣ ꯈꯪꯗꯦ. ꯑꯩꯗꯤ ꯃꯥꯒ ꯊꯣꯏꯕꯤꯁꯅꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯉꯁꯤ ꯈꯛꯇ ꯈꯪꯉꯤ. ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯕ ꯀꯨꯏꯗꯤ ꯀꯨꯏꯔꯕ ꯃꯥꯜꯂꯤ. ꯌꯥꯔꯦ ꯏꯇꯥ, ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤ. ꯏꯃꯥꯅ ꯈꯦꯔ ꯁꯦꯝꯍꯧꯕꯅꯤ, ꯆꯥꯔꯨꯔꯁꯤ. ꯏꯇꯥ, ꯅꯪ ꯆꯥꯔꯨꯔꯣ. ꯑꯩ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ. ꯏꯇꯥ, ꯑꯩꯁꯨ ꯈꯪꯉꯤ ꯅꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯍꯥꯏꯕ. ꯑꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ, ꯂꯥꯛꯑꯣ. ꯆꯥꯔꯨꯔꯁꯤ, ꯂꯥꯛꯑꯣ. ꯏꯃꯥꯅ ꯈꯦꯔ ꯁꯦꯝꯕꯗꯣ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ? ꯂꯥꯛꯑꯣꯕ. ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤꯅ ꯇꯝꯐꯥꯁꯅꯥꯕꯨ ꯃꯈꯨꯠ ꯑꯗꯨꯗ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯊꯣꯏꯕꯤꯁꯅꯥꯒ ꯋꯥꯡꯂꯦꯟꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯎꯅꯔꯝꯃꯤ. ꯋꯥꯡꯂꯦꯟ, ꯑꯩꯁꯦ ꯏꯃꯥ ꯍꯣꯏꯒꯤ ꯃꯄꯥꯝꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯕ ꯑꯃꯨꯛ ꯆꯠꯀꯗꯕ ꯃꯥꯜꯂꯤ. ꯑꯁ, ꯆꯠꯂꯨꯔꯅꯨꯕ. ꯈꯔ ꯇꯝꯕꯗꯤ ꯌꯥꯔꯦ. ꯅꯪꯅ ꯆꯠꯈ꯭ꯔꯒ ꯑꯩꯗꯤ ꯀꯅꯥ ꯌꯦꯡꯉꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯑꯗꯨꯒꯤꯕꯨ ꯇꯝꯐꯥꯁꯅꯥ ꯂꯩꯔꯤꯁꯤꯗꯤ. ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯃꯨ ꯀꯩꯅꯣ. ꯃꯥꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯦ. ꯇꯥꯅꯤꯡꯗꯦꯀꯣ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯃꯥ ꯌꯥꯎꯍꯜꯂꯛꯀꯅꯨ. ꯇꯝꯐꯥꯁꯅꯥꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯝꯒꯗꯕ ꯃꯥꯜꯂꯤ. ꯅꯪ ꯁꯣꯏꯗꯅ ꯆꯩ ꯆꯥꯔꯛꯑꯅꯤ. ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯥ? ꯃꯥꯅ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯑꯇꯥꯡꯕꯁꯨ ꯂꯩꯕꯤ. ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯨ ꯄꯤꯕꯤ. ꯑꯩꯅ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯂꯩꯕꯤꯕ꯭ꯔꯅꯤ? ꯂꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦꯗ. ꯃꯥꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯗꯣ ꯑꯗꯨ ꯁꯨꯝ ꯍꯥꯏꯕꯅꯤ. ꯌꯥꯔꯦ, ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯒꯗꯕ ꯑꯣꯏꯔꯗꯤ ꯆꯠꯂꯁꯤ. ꯑꯁ, ꯅꯪꯁꯤꯗꯤ ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯒ ꯁꯦ, ꯁꯥꯎꯔꯅꯨ. ꯑꯗꯣ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤꯔꯥ? ꯁꯤꯡꯖꯨ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ. ꯍꯣꯏ, ꯆꯥꯔꯨꯁꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯩꯊꯦꯜꯗ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯈꯤꯔꯝꯃꯤ. ꯃꯈꯣꯏꯅ ꯀꯩꯊꯦꯜꯗ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯄꯗ ꯅꯤꯡꯊꯤꯕꯤꯒ ꯇꯝꯐꯥꯁꯅꯥꯒꯁꯨ ꯊꯦꯡꯅꯔꯝꯃꯤ. ꯇꯝꯐꯥꯁꯅꯥꯗꯤ ꯊꯣꯏꯕꯤꯁꯅꯥꯒ ꯋꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯕꯗꯨ ꯎꯕꯗ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ. ꯊꯣꯏꯕꯤꯁꯅꯥꯅ, ꯑꯦ ꯅꯤꯡꯊꯤꯕꯤ,
ꯅꯣꯏꯕꯨ ꯀꯩ ꯂꯩꯔꯝꯃꯤꯅꯣ? ꯑꯩꯈꯣꯏ ꯃꯥꯒꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯑꯝꯕꯅꯤ. ꯑꯣ, ꯑꯩꯈꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯋꯥꯡꯂꯦꯟꯒ ꯏꯕꯥꯅꯤ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯄꯅꯤ. ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯁꯨ ꯆꯥꯔꯨꯁꯤꯗꯅ. ꯌꯥꯔꯅꯤꯗ, ꯅꯣꯏ ꯆꯥꯔꯨꯔꯣ, ꯑꯩꯈꯣꯏ ꯊꯦꯡꯉꯤ. ꯇꯝꯐꯥꯁꯅꯥ, ꯆꯥꯔꯨꯁꯤꯗꯅ. ꯌꯥꯔꯅꯤꯗ, ꯃꯊꯪꯗ ꯆꯥꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯊꯦꯡꯂꯦ. ꯋꯥꯡꯂꯦꯟ ꯌꯥꯎꯕꯁꯤꯗ ꯌꯥꯗ꯭ꯔꯤꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯊꯦꯡꯕꯒꯤꯅꯦ. ꯆꯠꯂꯁꯤ ꯅꯤꯡꯊꯤꯕꯤ. ꯍꯣꯏ, ꯑꯗꯨꯗꯤ ꯊꯣꯏꯕꯤꯁꯅꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤꯒ ꯇꯝꯐꯥꯁꯅꯥꯒ ꯆꯠꯈꯤꯔꯝꯃꯤ. ꯅꯤꯡꯊꯤꯕꯤꯅ, ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ, ꯃꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯏꯇꯥ, ꯃꯥꯒꯤꯁꯦ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯅꯒꯦ ꯌꯥꯎꯅ ꯂꯦꯅꯕꯅꯤ. ꯍꯣ, ꯃꯥꯒꯤꯁꯦ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯅꯒꯦ ꯌꯥꯎꯅ ꯂꯦꯅꯕꯅꯤꯁꯦ. ꯀꯩꯝꯇ ꯈꯜꯂꯨꯅꯨ. ꯅꯪꯒꯤꯁꯨꯅꯦ, ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯋꯥꯡꯂꯦꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯅꯤ. ꯉꯥꯏꯕꯗ ꯀꯜꯂꯨ. ꯏꯇꯥ, ꯑꯩ ꯋꯥꯡꯂꯦꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯐꯕ ꯅꯨꯄꯥ ꯀꯅꯥꯁꯨ ꯄꯥꯝꯗꯦ. ꯃꯥꯅ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯄꯥꯝꯕꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ. ꯏꯇꯥ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯅꯪꯒꯤꯅ ꯇꯧꯕꯁꯦ ꯐꯔꯦ. ꯈꯔ ꯊꯨꯅ ꯆꯠꯂꯁꯦ. ꯑꯩꯈꯣꯏꯗ ꯆꯪꯉꯨꯁꯦ. ꯅꯣꯏ ꯃꯥꯒꯤ ꯈꯦꯔ ꯄꯨꯕꯤꯈꯣ. ꯃꯥꯁꯨ ꯈꯦꯔ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯅꯤ. ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯦ. ꯑꯩꯕꯨ ꯅꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯔꯣ? ꯆꯠꯂꯨꯁꯤ. ꯅꯪꯒ ꯂꯩꯃꯤꯟꯅꯔꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯐꯕꯒꯨꯝꯅ ꯇꯧꯏ. ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯁꯤ. ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯈꯤꯁꯦ. ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯟꯅ ꯊꯝꯃꯨꯈꯤꯁꯦ. ꯍꯣꯏ. ꯑꯁꯣꯝꯗꯅ ꯊꯣꯏꯕꯤꯁꯅꯥꯅ, ꯏꯅꯦ, ꯁꯤꯡꯖꯨꯗꯣ ꯂꯨꯄꯥ 30ꯒꯤꯗ ꯂꯧꯖꯒꯦ. ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯅ, ꯁꯤꯗ ꯆꯥꯗꯣꯏꯔꯣ ꯏꯕꯦꯝꯃ? ꯍꯣꯏ ꯏꯅꯦ, ꯁꯤꯗ ꯆꯥꯗꯣꯏꯅꯤ. ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯁꯤꯕꯨ ꯅꯨꯡꯁꯤꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯍꯣꯏ ꯏꯅꯦ, ꯅꯣꯏ ꯑꯅꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯟꯅꯈ꯭ꯔꯦ. ꯅꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ. ꯅꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯍꯦꯟꯗꯦ, ꯑꯃꯅ ꯋꯥꯠꯇꯦ. ꯁꯦ, ꯅꯣꯏꯒꯤ ꯁꯤꯡꯖꯨꯁꯤꯗ ꯂꯩꯔꯦ. ꯑꯁ, ꯏꯅꯦꯒꯤ ꯁꯤꯡꯖꯨꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ. ꯍꯥꯎꯕꯅꯤ, ꯆꯥꯔꯣ. ꯊꯣꯏꯕꯤꯁꯅꯥ ꯋꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ, ꯆꯥꯔꯣ. ꯍꯣꯏ, ꯅꯪꯁꯨ ꯆꯥꯔꯣ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕꯗꯨ ꯎꯔꯒ ꯃꯅꯥꯛꯇ ꯄꯣꯠ ꯆꯩ ꯌꯣꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯉꯥꯡꯅꯔꯝꯃꯤ. ꯑꯁꯣꯝꯗ ꯇꯣꯝꯕꯤꯁꯅꯥꯅ ꯅꯤꯡꯊꯤꯕꯤꯗ, ꯀꯩꯅꯣꯅꯦ ꯑꯃꯁꯤꯕꯣ? ꯃꯥꯏꯊꯣꯡ ꯑꯁꯤ ꯏꯁꯨꯛ ꯁꯨꯛꯅ ꯎꯏ. ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯋꯥꯡꯂꯦꯟꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯗ ꯏꯅꯦ. ꯉꯁꯥꯏ ꯑꯩꯈꯣꯏꯅꯤ ꯀꯩꯊꯦꯜꯗ ꯏꯃꯥꯒꯤ ꯆꯥꯛ ꯊꯤꯟꯕ ꯆꯠꯄꯗ ꯊꯣꯏꯕꯤꯁꯅꯥꯒ ꯋꯥꯡꯂꯦꯟꯒꯁꯨ ꯀꯩꯊꯦꯜꯗ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯏ. ꯑꯗꯨꯒꯤ ꯊꯦꯡꯅꯩꯌꯦ. ꯑꯗꯨꯒꯤꯅꯦ, ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯈꯪꯗ꯭ꯔꯦꯗ. ꯏꯆꯥꯅꯨꯄꯤꯁꯦ ꯋꯥꯡꯂꯦꯟꯗ ꯍꯥꯏꯔꯒ ꯂꯩꯔꯦ. ꯃꯍꯥꯛ ꯏꯀꯥꯏꯕꯁꯨ ꯈꯪꯗ꯭ꯔꯕꯅꯤ. ꯃꯄꯥ ꯃꯉꯣꯟꯗꯁꯨ ꯋꯥꯡꯂꯦꯟꯕꯨ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯆꯠꯄꯤꯌꯨꯅ ꯍꯥꯏꯔꯕꯅꯤ. ꯃꯥꯃꯅꯗꯤ ꯀꯔꯤ ꯍꯥꯏꯒꯦ? ꯑꯣ, ꯃꯄꯥꯅ ꯆꯩꯕꯅꯤ. ꯍꯧꯖꯤꯛꯄꯨ ꯅꯌꯨꯝ ꯄꯥꯟꯕ ꯃꯇꯝꯂꯥ ꯍꯥꯏꯗꯅ. ꯃꯥꯗꯤ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯃꯟꯕꯒꯤ ꯏꯀꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ. ꯑꯗꯨꯅꯦ ꯏꯅꯦ, ꯑꯩꯅꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯣ ꯊꯥꯗꯣꯛꯅꯕ ꯐꯅ ꯀꯟꯅ ꯊꯦꯝꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯗꯦ. ꯌꯥꯔꯣꯏ. ꯃꯍꯥꯛ ꯋꯥꯡꯂꯦꯟꯒꯤ ꯋꯥꯈꯜꯗꯅꯦ ꯉꯥꯎꯔꯒ ꯆꯠꯂꯗꯕꯅꯤ. ꯋꯥꯡꯂꯦꯟꯗꯣ ꯊꯣꯏꯕꯤꯁꯅꯥꯒ ꯈꯪꯅꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯦꯝꯗꯨꯅ ꯍꯥꯏꯕꯁꯨ ꯌꯥꯕ. ꯑꯗꯨꯒ ꯃꯥꯒ ꯊꯣꯏꯕꯤꯁꯅꯥꯒ ꯅꯨꯡꯁꯤꯅꯩ ꯈꯪꯅ ꯒꯤꯔꯤ ꯇꯛꯁꯤꯟꯒꯗꯕꯗꯣ ꯑꯩꯈꯣꯏꯁꯨ ꯇꯟꯕ. ꯑꯗꯨꯅꯦ, ꯋꯥꯡꯂꯦꯟꯗꯨꯁꯨ ꯊꯣꯏꯕꯤꯁꯅꯥꯗꯣ ꯇꯣꯛꯅꯔꯔꯣꯏꯅꯤ. ꯃꯁꯛ ꯃꯇꯧ ꯋꯥꯠꯇ꯭ꯔꯕꯅꯤꯅ ꯊꯣꯏꯕꯤꯁꯅꯥꯗꯨꯁꯨ ꯋꯥꯡꯂꯦꯟꯗꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ. ꯑꯁ, ꯈꯪꯗ꯭ꯔꯦꯗ. ꯑꯩꯅ ꯑꯣꯏꯅ ꯃꯊꯥ ꯁꯥꯔꯦ ꯏꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ. ꯑꯗꯨꯅꯦ ꯏꯅꯦ, ꯑꯩꯈꯣꯏ ꯇꯝꯐꯥꯁꯅꯥꯁꯦ ꯑꯅꯝꯁꯨ ꯌꯥꯝꯅ ꯀꯜꯂꯤ. ꯇꯝꯐꯥꯁꯅꯥꯅ, ꯏꯇꯥ, ꯁꯤꯡꯖꯨ ꯆꯥꯁꯤꯔꯣ? ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯁꯦ. ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯅꯤ. ꯌꯨꯝꯗ ꯊꯕꯛꯁꯨ ꯂꯩꯍꯧꯔꯤꯌꯦ. ꯍꯣꯏ ꯏꯇꯥ. ꯑꯗꯨꯅꯦ, ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯣ. ꯉꯁꯤꯗꯤ ꯊꯦꯡꯉꯅꯤ. ꯑꯗꯣ ꯅꯤꯡꯊꯤꯕꯤ, ꯍꯣꯔꯦꯟ ꯆꯠꯄꯗ ꯉꯥ ꯄꯨꯈꯣꯀꯣ. ꯉꯁꯥꯏ ꯑꯌꯨꯛ ꯅꯪ ꯃꯥꯃꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯏ. ꯍꯣꯏꯅꯦ. ꯏꯇꯥ, ꯅꯪꯗꯤ ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯁꯦ. ꯌꯥꯔꯣꯏꯌꯦ ꯏꯇꯥ. ꯌꯨꯝꯗꯁꯨ ꯏꯃꯥ ꯈꯛꯇ ꯂꯩꯕꯅꯤꯅ ꯃꯥ ꯃꯊꯟꯇ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯎꯔꯁꯦ. ꯑꯗꯨꯁꯨ ꯌꯥꯏꯅꯦ. ꯏꯃꯥ, ꯑꯩꯒꯤ ꯆꯥ ꯍꯥꯞꯄꯣꯔꯅꯨ. ꯏꯇꯥ ꯅꯤꯡꯊꯤꯕꯤ ꯍꯣꯏꯗ ꯆꯥꯎꯔꯒꯦ. ꯍꯣꯏ. ꯏꯇꯥ, ꯑꯗꯨꯗꯤ ꯆꯠꯂꯁꯤ. ꯍꯣꯏ ꯏꯇꯥ. ꯏꯃꯥ, ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯎꯀꯣ. ꯏꯇꯥ, ꯍꯣꯔꯦꯟ ꯏꯃꯥꯒ ꯑꯗꯨꯝ ꯊꯤꯜꯂꯛꯑꯒꯦ.
ꯑꯗꯨꯁꯨ ꯌꯥꯏ. ꯑꯗꯨꯗꯤ ꯏꯅꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤꯒ ꯇꯝꯐꯥꯁꯅꯥꯒ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ. ꯊꯣꯏꯕꯤ ꯁꯅꯥꯅ ꯋꯥꯡꯂꯦꯟ, ꯑꯩꯗꯣ ꯂꯥꯏꯔꯤꯛ ꯃꯈꯥꯗꯤ ꯇꯝꯃꯔꯣꯏ. ꯑꯗꯨꯕꯨ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯥꯔꯦ. ꯏꯕꯣꯛꯇꯣ ꯃꯊꯟꯇ ꯂꯩ ꯍꯥꯏ. ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯆꯠꯍꯟꯅꯤꯡꯗꯦ. ꯑꯩꯁꯨꯅꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ. ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯇꯧꯔꯤꯅꯤ. ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯁꯤ, ꯏꯃꯥ ꯈꯣꯏꯅ ꯌꯥꯗ꯭ꯔꯁꯨ. ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯆꯍꯤ 10 ꯁꯨꯔꯦꯗꯅ. ꯑꯉꯥꯡ ꯃꯆꯥ ꯑꯃꯇ ꯅꯠꯇ꯭ꯔꯤ. ꯃꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯑꯉꯥꯡ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯅꯔꯤ. ꯍꯣꯏ, ꯑꯗꯣ ꯑꯩꯅ ꯑꯥꯗ ꯂꯩꯕ ꯀꯥꯟꯗ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯝꯒꯅꯨꯀꯣ. ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯪ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨ. ꯀꯣꯏꯔꯣꯏꯗ, ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤ. ꯅꯪꯁꯨ ꯑꯥꯗ ꯂꯩꯔꯒ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯕ ꯌꯥꯔꯣꯏ. ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯔꯤ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯀꯥꯎꯒꯅꯨ. ꯀꯥꯎꯔꯣꯏꯌꯦ ꯅꯨꯡꯁꯤꯕ. ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤꯕꯁꯦ ꯅꯪ ꯈꯛꯇꯅꯤ. ꯋꯥꯡꯂꯦꯟ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ, ꯁꯅꯥ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅꯤ. ꯑꯔꯣꯏꯕꯁꯨ ꯅꯪꯅ ꯑꯣꯏꯖꯒꯦ. ꯑꯩꯁꯨ ꯅꯪꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯅꯤ. ꯑꯔꯣꯏꯕꯁꯨ ꯅꯪꯅ ꯑꯣꯏꯕꯤꯌꯨ. ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯤꯕꯗꯨ ꯇꯝꯐꯥꯁꯅꯥꯅꯁꯨ ꯎꯔꯝꯃꯤ. ꯇꯝꯐꯥꯁꯅꯥ ꯃꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ. ꯅꯤꯡꯊꯤꯕꯤꯅ ꯍꯩ ꯍꯦꯛꯁꯦꯅ ꯂꯥꯛꯄꯕꯨ ꯃꯁꯤꯒꯤ ꯑꯅꯤꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯦꯅꯤ. ꯇꯝꯐꯥꯁꯅꯥ ꯁꯥꯎꯔꯒ, ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯀꯅꯤ ꯈꯪꯕꯗꯧꯅ ꯑꯩꯒꯤ ꯃꯥꯡꯗ ꯊꯑꯣꯏꯅ ꯇꯧꯁꯤꯟꯅꯔꯤꯅꯤ. ꯏ ꯀꯥꯔꯛꯇꯅꯅꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯥꯠꯇꯣꯛꯀꯅꯤ. ꯏꯁ, ꯀꯤꯕꯨ ꯀꯤꯔꯦꯗ. ꯃꯤ ꯍꯥꯠꯀꯦ ꯍꯥꯏꯕ ꯋꯥꯈꯜꯒ ꯂꯥꯛꯏ. ꯂꯥꯛꯑꯣ ꯆꯠꯂꯁꯦ. ꯁꯤꯗ ꯀꯨꯏꯅ ꯂꯩꯔꯗꯤꯅꯦ ꯅꯪ ꯃꯤ ꯍꯥꯠꯀꯦ ꯍꯥꯏꯔꯛꯑꯅꯤ. ꯉꯥꯏꯈꯣ, ꯃꯈꯣꯏꯁꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯣ, ꯑꯩꯒꯤ ꯃꯔꯝꯗ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯇꯥꯈꯤꯁꯦꯕ. ꯑꯁ ꯏꯇꯥ, ꯆꯠꯂꯁꯤ. ꯃꯈꯣꯏꯅ ꯎꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯕ. ꯃꯈꯣꯏꯕꯨ ꯑꯗꯨꯝ ꯁꯦꯟꯅꯩ ꯍꯥꯏꯅ ꯈꯜꯂꯅꯤ. ꯀꯩꯗꯧꯕꯒꯤ ꯈꯟꯗꯣꯔꯤꯅꯣ? ꯆꯠꯀꯗꯕꯅꯤ. ꯃꯈꯣꯏꯅꯦ ꯑꯇꯩ ꯖꯒꯥ ꯂꯩꯇꯕꯒꯨꯝꯅ ꯃꯤꯒꯤ ꯍꯩ ꯍꯦꯛꯄ ꯃꯐꯝꯁꯤꯗ ꯍꯦꯛꯇ ꯎꯅꯔꯗꯅ. ꯏꯇꯥ, ꯆꯠꯂꯁꯤ ꯀꯩꯗꯧꯔꯒꯦ? ꯃꯊꯪꯗ ꯍꯦꯛꯑꯁꯦꯕ. ꯑꯁ ꯇꯜꯂꯤ. ꯂꯩꯈꯤꯁꯦꯕ. ꯏꯇꯥ, ꯅꯪꯁꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯔꯦ. ꯑꯣꯏꯔꯕꯅꯤ. ꯃꯥꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯐꯠꯇꯕ ꯋꯥꯈꯜꯒ ꯈꯜꯂꯕꯅꯤ. ꯏꯇꯥ, ꯃꯗꯨ ꯐꯠꯇꯦ. ꯅꯪꯅ ꯋꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯕꯒꯨꯝ ꯋꯥꯡꯂꯦꯟꯅꯁꯨ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ. ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯅꯥꯅꯁꯨ ꯋꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ. ꯅꯪꯅ ꯋꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯁꯦ ꯋꯥꯡꯂꯦꯟꯒ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯐꯝꯗꯗꯤ ꯌꯦꯠꯂꯝꯒꯅꯤ. ꯑꯗꯨꯅ ꯅꯪ ꯋꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯇꯥꯟꯅꯕꯁꯦ ꯂꯦꯞꯄꯣ. ꯃꯗꯨ ꯑꯩ ꯉꯝꯃꯣꯏ. ꯁꯨꯛꯉꯝ ꯉꯝꯃꯣꯏ. ꯑꯩ ꯁꯣꯏꯗꯅ ꯋꯥꯡꯂꯦꯟꯗ ꯂꯩꯒꯅꯤ. ꯊꯣꯏꯕꯤ ꯁꯅꯥꯗꯒꯤ ꯑꯩꯅ ꯋꯥꯡꯂꯦꯟꯕꯨ ꯃꯨꯟꯒꯅꯤ. ꯑꯁ ꯏꯇꯥ, ꯅꯪꯁꯤꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ. ꯂꯥꯛꯑꯣ ꯆꯠꯂꯁꯦ. ꯃꯈꯣꯏ ꯑꯅꯤ ꯆꯠꯀꯦ ꯇꯧꯕꯗ ꯊꯣꯏꯕꯤ ꯁꯅꯥꯒ ꯋꯥꯡꯂꯦꯟꯒꯅꯁꯨ ꯎꯔꯝꯃꯤ. ꯊꯣꯏꯕꯤ ꯁꯅꯥꯅ, ꯅꯤꯡꯊꯤꯕꯤ, ꯅꯣꯏꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯍꯩ ꯍꯦꯛꯄ ꯂꯥꯛꯄꯅꯦ. ꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ. ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯕꯗ ꯅꯣꯏ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯂꯣꯏꯔꯦꯗ, ꯀꯩꯁꯨ ꯍꯥꯏꯗꯦ. ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯗꯣ ꯏꯕꯣꯛꯍꯣꯏꯗ ꯆꯠꯂꯅꯤ. ꯑꯗꯨꯒꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ. ꯑꯣ, ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ? ꯈꯪꯗ꯭ꯔꯤ. ꯀꯨꯏꯗꯤ ꯀꯨꯏꯔꯣꯏꯗꯕ ꯃꯥꯜꯂꯤ. ꯑꯣ, ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯂꯩꯍꯧꯀꯣ. ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯠꯂꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤ ꯃꯇꯥ ꯇꯝꯐꯥꯁꯅꯥꯕꯨ ꯃꯈꯨꯠ ꯑꯗꯨꯗ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ. ꯇꯝꯐꯥꯁꯅꯥꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯤꯡꯗ ꯊꯣꯏꯕꯤ ꯁꯅꯥ ꯑꯃꯗꯤ ꯋꯥꯡꯂꯦꯟꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯡꯂꯦꯟꯗ, ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯌꯥꯝ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ. ꯑꯃꯗ ꯆꯠꯂꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ, ꯑꯃꯗ ꯆꯠꯂꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯋꯥꯡꯂꯦꯟ, ꯑꯩꯗꯤ ꯑꯥꯗ ꯆꯠꯀꯗꯕꯁꯦ ꯐꯥꯕꯨ ꯄꯥꯈꯠꯂꯦꯗ. ꯑꯦ, ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ? ꯑꯩꯅ ꯑꯥꯗ ꯂꯩꯈꯤꯕ ꯀꯥꯟꯗ ꯅꯨꯄꯤꯁꯤꯅ ꯅꯪꯕు ꯐꯥꯔꯝꯃꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ. ꯑꯁ, ꯑꯣꯟꯊꯣꯛꯄ. ꯑꯁꯤꯒꯤ ꯁꯛꯊꯤꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯗꯣꯔꯤꯕ? ꯍꯦꯟꯕꯨ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯈꯨꯠ ꯑꯁꯤ ꯊꯨꯗꯦꯛꯀꯗꯕꯅꯤ. ꯏꯁ, ꯀꯤꯖꯔꯦꯗ. ꯑꯁꯦꯡꯕꯅꯤ ꯊꯣꯏꯕꯤ, ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯩꯁꯨ ꯂꯩꯇꯦ. ꯐꯥꯒꯤ ꯇꯧꯕꯅꯤ, ꯑꯩꯁꯨ ꯈꯪꯉꯤ. ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯩꯒꯤꯗꯃꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯕ. ꯍꯌꯦꯡꯗꯣ ꯑꯌꯨꯛꯇ ꯆꯠꯀꯗꯕ꯭ꯔꯥ? ꯑꯌꯨꯛ ꯉꯟꯅ ꯆꯠꯇꯣꯏꯅꯤ. ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯋꯥꯍꯧꯔꯅꯤꯕꯣ. ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯣ ꯎꯅꯤꯡꯂꯕꯁꯨ ꯎꯕ ꯐꯪꯉꯔꯣꯏ. ꯑꯗꯨꯅꯤ, ꯅꯛꯅꯔꯝꯕꯗꯤ ꯐꯒꯗꯕꯅꯤ. ꯁꯦ, ꯍꯜꯂꯁꯤ.
ꯍꯌꯦꯡꯒꯤ ꯄꯣꯠ ꯆꯩꯁꯨ ꯌꯣꯝꯁꯤꯟꯗ꯭ꯔꯤ. ꯍꯣꯏ ꯍꯜꯂꯁꯤ. ꯑꯁꯣꯝꯗꯅ ꯇꯝꯐꯥꯁꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯃꯇꯥ ꯅꯤꯡꯊꯤꯕꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ. ꯑꯩꯒꯤ ꯃꯥꯡꯗꯕꯨ ꯀꯣꯟꯅꯔꯗꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯞꯇꯤ ꯁꯣꯏꯗꯅ ꯄꯨꯒꯅꯤ. ꯑꯁ, ꯅꯪꯁꯨ ꯀꯔꯤꯒꯤ ꯄꯥꯞ ꯄꯨꯕꯅꯣ? ꯃꯤ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤꯗꯤ ꯀꯅꯥꯅ ꯈꯪꯅꯤ? ꯃꯈꯣꯏꯅ ꯅꯨꯡꯁꯤꯅꯕ ꯀꯧꯕꯅꯤꯅ ꯀꯥꯏꯅꯔꯝꯗꯥꯏ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯀꯣꯟꯅꯔꯤꯅꯤ ꯀꯩꯅꯣ. ꯑꯗꯨꯕꯨ ꯀꯩ ꯀꯥꯏꯒꯦ? ꯀꯥꯏ, ꯌꯥꯝ ꯀꯥꯏ. ꯃꯈꯣꯏꯒꯤꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯎꯠꯆꯅꯤꯡꯕꯒꯤ ꯇꯧꯔꯤꯅꯤ. ꯑꯩ ꯈꯣꯏꯗꯧꯒꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ. ꯏꯇꯥ, ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ? ꯃꯈꯣꯏꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯍꯥꯟꯅ ꯈꯪꯕ ꯅꯠꯇꯦ. ꯅꯪꯁꯦ ꯍꯟꯗꯛ ꯃꯔꯛ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯛꯏ. ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦꯀꯣ, ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ. ꯍꯣꯏ, ꯑꯩꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯅꯤ. ꯏꯇꯥ, ꯅꯪ ꯈꯛꯇꯒꯤ ꯈꯟꯒꯅꯨ. ꯊꯣꯏꯕꯤꯁꯅꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ. ꯅꯪꯅ ꯋꯥꯡꯂꯦꯟꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ. ꯑꯩ ꯃꯥ ꯅꯨꯡꯉꯥꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯔꯥ ꯈꯪꯗꯦ. ꯃꯥꯅꯁꯨ ꯑꯩ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯏ. ꯏꯇꯥ, ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ. ꯑꯗꯣ ꯑꯩ ꯆꯠꯂꯒꯦ. ꯍꯩ ꯍꯦꯛꯄꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ. ꯅꯤꯡꯊꯤꯕꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯝꯐꯥꯁꯅꯥꯒꯤ ꯃꯃꯥ ꯇꯣꯝꯕꯤ ꯁꯅꯥꯅ, ꯏꯃꯥꯒꯤ ꯁꯅꯥ, ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯏꯇꯥ ꯅꯤꯡꯊꯤꯕꯤꯒ ꯑꯩꯈꯣꯏ ꯂꯝꯄꯥꯛꯀꯤ ꯅꯥꯀꯟꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯕꯗꯣ ꯑꯗꯨꯗꯒꯤ ꯍꯩꯅꯧ ꯍꯦꯛꯄ ꯆꯠꯂꯨꯕꯅꯤ. ꯍꯩꯅꯧꯗꯤ ꯀꯗꯥꯏ? ꯍꯦꯛꯂꯛꯇ꯭ꯔꯦꯗ. ꯏꯇꯥ ꯅꯤꯡꯊꯤꯕꯤꯅ ꯍꯌꯦꯡ ꯍꯦꯛꯑꯁꯦꯅ ꯍꯥꯏꯔꯛꯑꯦ. ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯑꯦ. ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯆꯠꯁꯦꯅ ꯍꯥꯏꯕꯅꯤꯅ. ꯑꯣ, ꯑꯗꯣ ꯉꯁꯤꯗꯤ ꯋꯥꯡꯂꯦꯟꯒ ꯊꯦꯡꯅꯗ꯭ꯔꯣ? ꯊꯦꯡꯅꯩꯌꯦ. ꯑꯩꯈꯣꯏꯅ ꯍꯩ ꯍꯦꯛꯄ ꯆꯠꯄꯗꯅꯦ ꯊꯣꯏꯕꯤꯁꯅꯥꯒ ꯎꯅꯔꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯒꯤ ꯍꯩ ꯍꯦꯛꯇꯅ ꯑꯗꯨም ꯍꯜꯂꯛꯏꯅꯤ. ꯑꯣ, ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯅ ꯅꯆꯥꯕꯨ ꯁꯛ ꯊꯤꯅ ꯄꯣꯛꯄꯤꯔꯝꯕꯒꯤꯅꯤ. ꯁꯛ ꯌꯥꯝꯅ ꯊꯤ ꯈꯪꯉꯗꯤ ꯑꯩꯕꯨ ꯄꯤꯛꯏꯉꯩꯗ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥ, ꯑꯩ ꯍꯤꯡꯅꯤꯡꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯤ. ꯏꯃꯥꯒꯤ ꯁꯅꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ. ꯅꯪꯁꯦ ꯅꯄꯥꯒ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕꯅꯤ. ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ. ꯅꯪꯒꯤꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ. ꯏꯃꯥ, ꯑꯩ ꯋꯥꯡꯂꯦꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯄꯥꯝꯗꯦ. ꯅꯨꯡꯁꯤꯗꯦ, ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯁꯦ, ꯀꯞꯀꯅꯨ. ꯁꯅꯥ, ꯅꯪꯅ ꯀꯞꯄ ꯎꯔꯒ ꯏꯃꯥ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯏꯃꯥꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯅꯕꯤꯌꯣ. ꯏꯃꯥꯒꯤ ꯁꯅꯥ, ꯀꯃꯥꯏꯅ ꯑꯩꯅ ꯆꯠꯂꯒ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯃꯥꯗꯣ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯗ꯭ꯔꯒꯗꯤ ꯏꯃꯥꯅ ꯆꯠꯄ ꯌꯥꯕ ꯑꯗꯨꯁꯨ ꯅꯠꯇꯦ. ꯑꯩꯁꯨ ꯈꯪꯉꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯃꯠꯇ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ. ꯄꯥꯕꯨꯡꯗ ꯍꯥꯏꯔꯁꯨ ꯌꯥꯗꯦ, ꯏꯃꯥꯗ ꯍꯥꯏꯔꯁꯨ ꯌꯥꯗꯦ. ꯏꯆꯥꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯒꯦ? ꯅꯪꯕꯨ ꯐꯪꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯈꯤ. ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯕꯤꯌꯨ. ꯐꯔꯦ, ꯅꯄꯥ ꯂꯥꯛꯈꯤꯁꯅꯨ. ꯃꯥ ꯂꯥꯛꯑꯒ ꯇꯥꯟꯅꯔꯒ ꯁꯣꯏꯗꯅ ꯆꯠꯂꯁꯤ. ꯑꯗꯣ ꯁꯅꯥ, ꯅꯪ ꯅꯊꯟꯇ ꯁꯤꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯊꯥꯗꯣꯛ. ꯃꯗꯨ ꯈꯟꯒꯅꯨꯀꯣ. ꯍꯣꯏ ꯏꯃꯥ, ꯈꯜꯂꯔꯣꯏ. ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯅꯪꯒꯤꯗꯃꯛꯇ ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯔꯝꯃꯤ. ꯊꯣꯏꯕꯤꯁꯅꯥ ꯃꯕꯣꯛꯈꯣꯏꯗ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯃꯃꯥ ꯇꯣꯅꯨꯅ, ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯗꯣꯔꯦ ꯏꯃꯥ. ꯂꯣꯏꯁꯤꯜꯂꯣ, ꯊꯦꯡꯉꯅꯤ. ꯑꯗꯣ ꯅꯪꯕꯨ ꯋꯥꯡꯂꯦꯟꯗꯗꯤ ꯏꯕꯣꯛꯈꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕ꯭ꯔꯣ? ꯍꯥꯏꯔꯝꯃꯦ ꯏꯃꯥ. ꯃꯥꯁꯨ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯅꯤ. ꯑꯗꯣ ꯏꯃꯥ, ꯃꯥꯝꯇꯣꯟꯗꯣ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯔꯗꯣꯏ ꯑꯣꯏꯔꯗꯤ ꯏꯕꯣꯛꯇꯣ ꯌꯨꯝꯁꯤꯗ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯨ ꯌꯥꯕꯅꯤ. ꯍꯣ, ꯑꯗꯣ ꯍꯥꯏꯕꯅꯦ ꯅꯕꯣꯛꯅ ꯌꯥꯗꯦ. ꯑꯍꯜ ꯑꯣꯏꯕꯒꯤ ꯃꯍꯧꯁꯥ ꯃꯌꯨꯝꯗꯣ ꯊꯥꯗꯣꯛꯅꯤꯡꯗꯦꯌꯦ. ꯏꯃꯥ, ꯏꯕꯣꯛꯇꯣ ꯑꯩ ꯆꯠꯂꯒ ꯍꯥꯏꯔꯨꯒꯦ. ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯊꯦꯝꯗꯨꯅ ꯄꯨꯔꯛꯅꯕ ꯇꯧꯒꯦ. ꯍꯣꯏ, ꯅꯪꯅ ꯈꯔ ꯊꯦꯝꯗꯨꯅ ꯄꯨꯔꯛꯅꯕ ꯇꯧ. ꯏꯃꯥꯁꯨ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯟꯅꯤꯡꯗꯦꯅꯦꯍꯦ. ꯏꯕꯣꯛꯅ ꯍꯥꯏꯃꯟꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯠꯍꯟꯕꯅꯤ. ꯏꯃꯥꯁꯨꯅꯦ ꯏꯊꯟꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ, ꯏꯆꯤꯛ ꯆꯤꯛꯏ.
ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯋꯥꯡꯂꯦꯟꯁꯨ ꯊꯣꯏꯕꯤꯁꯅꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥ! ꯊꯣꯏꯕꯤꯁꯅꯥ! ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯊꯣꯏꯕꯤꯁꯅꯥꯅ ꯇꯥꯏꯌꯦ, ꯆꯪꯉꯛꯑꯣ! ꯇꯣꯅꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯊꯣꯏꯕꯤꯁꯅꯥꯁꯨ ꯂꯣꯏꯁꯤꯜꯂꯤ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ, ꯊꯣꯏꯕꯤꯁꯅꯥꯁꯤ ꯃꯐꯝꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯕꯅꯣ? ꯈꯪꯕ ꯉꯝꯗ꯭ꯔꯤꯅꯦꯍꯦ ꯏꯕꯨꯡ, ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯕꯅꯣ ꯍꯥꯏꯕꯗꯤ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯊꯣꯏꯕꯤꯁꯅꯥꯁꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯏꯃꯥ, ꯄꯣꯠ ꯆꯩꯒꯗꯤ ꯀꯥꯎꯔꯝꯕ ꯂꯩꯇꯦꯀꯣ? ꯂꯩꯇ꯭ꯔꯦ ꯏꯃꯥ꯫ ꯁꯦ ꯊꯣꯏꯕꯤ, ꯁꯦꯜꯁꯦ ꯌꯥꯝꯕꯗꯤ ꯅꯠꯇꯦ, ꯂꯧꯁꯤꯜꯂꯣ꯫ ꯌꯥꯔꯅꯤꯌꯦ, ꯅꯪꯒꯤ ꯁꯤꯖꯤꯟꯅꯅꯕ ꯊꯝꯃꯣ, ꯂꯧꯁꯤꯜꯂꯣ꯫ ꯂꯧꯁꯤꯜꯂꯣ ꯂꯧꯁꯤꯜꯂꯣ ꯏꯕꯦꯝꯃ, ꯃꯥꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯁꯦꯜ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯐꯖꯅ ꯆꯠꯂꯨꯀꯣ, ꯑꯥꯗ ꯂꯩꯔꯒ ꯉꯥꯎꯁꯤꯟꯅꯒꯅꯨ, ꯑꯩ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯣꯏ, ꯑꯗꯣ ꯅꯪꯁꯨ ꯐꯖꯅ ꯂꯩꯔꯝꯃꯨ, ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯇꯣꯅꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯏꯃꯥ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯑꯦꯗ, ꯂꯩꯈꯤꯗꯕ ꯅꯄꯥꯒꯗꯣ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯏꯃꯥꯁꯤꯗꯤꯕ, ꯏꯃꯥ ꯆꯠꯂꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯆꯠꯂꯣ꯫ ꯀꯗꯥꯏ, ꯄꯣꯠ ꯆꯩꯗꯣ ꯑꯩ ꯑꯁꯤ ꯐꯥꯎꯕ ꯄꯥꯏꯕꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯄꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨ ꯅꯪꯗꯤ ꯊꯣꯡꯉꯝꯕꯤꯗꯨꯅ ꯐꯥꯈꯤꯅꯤꯀꯣ, ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯆꯠꯂꯝꯗꯥꯏꯁꯤꯗꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯐꯥꯒꯤ ꯇꯧꯕꯅꯤ, ꯂꯩꯍꯧꯔꯣ, ꯁꯤꯗꯒꯤ ꯆꯠꯂꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ꯫ ꯐꯖꯅ ꯆꯠꯂꯣ꯫ ꯊꯣꯏꯕꯤꯁꯅꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟꯗ ꯅꯨꯡꯁꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥꯡꯂꯦꯟꯁꯨ ꯊꯣꯏꯕꯤꯁꯅꯥꯅ ꯆꯠꯈꯤꯕꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯝꯐꯥꯁꯅꯥꯅ ꯃꯇꯥ ꯅꯤꯡꯊꯤꯕꯤꯗ ꯏꯇꯥ, ꯊꯣꯏꯕꯤꯁꯅꯥꯗꯣ ꯉꯁꯤ ꯃꯕꯣꯛꯈꯣꯏꯗ ꯆꯠꯂꯅꯤ ꯍꯥꯏꯗꯥꯏꯅꯦ, ꯆꯠꯈ꯭ꯔꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤꯔꯥ? ꯑꯁ ꯇꯜꯂꯤꯗ, ꯃꯥ ꯆꯠꯂꯝꯃꯅꯤ꯫ ꯅꯪꯁꯤꯗꯤ ꯌꯦꯡꯉꯨꯁꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕ, ꯉꯥꯏꯈꯣ, ꯍꯣꯔꯦꯟ ꯆꯠꯁꯦ꯫ ꯅꯣꯏ ꯄꯥꯕꯨꯡꯒ ꯅꯣꯏ ꯏꯃꯥꯒ ꯋꯥꯡꯂꯦꯟ ꯍꯣꯏꯗ ꯆꯠꯈꯤꯕꯗꯣ ꯀꯔꯤ ꯄꯥꯎ ꯄꯨꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯉꯥꯏꯈꯤꯁꯦꯕ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯕꯤꯁꯅꯥꯒ ꯃꯨꯛꯇꯥꯒꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯍꯜꯂꯛꯄꯗꯨ ꯎꯔꯒ ꯇꯝꯐꯥꯁꯅꯥꯅ ꯏꯃꯥ, ꯀꯔꯤ ꯍꯥꯏꯔꯛꯏ, ꯌꯥꯔꯛꯄ꯭ꯔꯣ? ꯑꯁ ꯌꯥꯔꯛꯇꯦꯗ, ꯆꯩꯕꯨ ꯆꯩꯔꯛꯏ꯫ ꯀꯥꯟꯅꯗꯦꯗ ꯁꯅꯥ, ꯅꯨꯄꯥꯗꯣ ꯇꯣꯅꯨꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯅꯥꯗꯨꯒ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤ, ꯅꯪ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨ ꯍꯥꯏꯔꯛꯀꯅꯨ, ꯄꯥꯕꯨꯡ ꯏꯀꯥꯏꯅꯤꯍꯦ, ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛ ꯑꯣꯏꯅ ꯅꯪꯅ ꯇꯧꯍꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯨꯛꯇꯥ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯨꯛꯇꯥ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯇꯣꯝꯕꯤꯁꯅꯥꯅ ꯏꯃꯥꯒꯤ ꯁꯅꯥ, ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯅꯨ, ꯀꯥꯎꯊꯣꯛꯈ꯭ꯔꯣ꯫ ꯃꯍꯥꯛ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯕꯁꯨ ꯌꯥꯔꯔꯣꯏ, ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯖꯕꯒꯨꯝꯅ ꯃꯥꯅꯁꯨ ꯊꯣꯏꯕꯤꯁꯅꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯖꯔꯁꯅꯨ, ꯅꯪ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯠꯂꯅꯨ꯫ ꯉꯝꯃꯣꯏ, ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯁꯨ ꯑꯣꯏꯔꯒꯦ, ꯃꯥꯒꯤ ꯃꯅꯥꯛꯇꯕꯨ ꯂꯩꯔꯗꯤ ꯌꯥꯔꯦ꯫ ꯇꯣꯝꯕꯤꯁꯅꯥ ꯁꯥꯎꯔꯛꯇꯨꯅ ꯇꯝꯐꯥꯁꯅꯥ, ꯅꯪ ꯋꯥꯈꯜ ꯇꯥꯎ, ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ, ꯏꯃꯥ ꯁꯥꯎꯔꯛꯀꯅꯤꯀꯣ, ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯕꯅꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯣꯏꯅ ꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯤ ꯁꯛꯊꯤ ꯈꯪꯉꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯠꯇꯣꯛꯑꯝꯃꯨ ꯌꯥꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯂꯩꯕꯁꯦ ꯅꯈꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯏꯇꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪꯁꯦ ꯃꯁꯤ ꯌꯧꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯅꯪꯅ ꯃꯊꯪꯗꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯀꯣ, ꯅꯤꯡꯊꯤꯕꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯣꯝꯕꯤꯁꯅꯥꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯋꯥꯡꯂꯦꯟꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯒ ꯆꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯤꯡꯊꯤꯕꯤ, ꯅꯪꯅ ꯇꯧꯗꯨꯅ ꯅꯇꯥꯁꯦ ꯋꯥꯈꯜ ꯇꯥꯅꯅꯕ ꯈꯔ ꯉꯥꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤꯁꯅꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯅꯥ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯕꯤꯅ ꯏꯇꯥ, ꯇꯝꯐꯥꯁꯅꯥꯅ ꯌꯥꯔꯦ, ꯅꯪꯅ ꯍꯥꯏꯒꯗꯕꯗꯣ ꯑꯩ ꯈꯪꯉꯦ, ꯋꯥꯡꯂꯦꯟꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯍꯥꯏꯒꯗꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯩ ꯃꯗꯨ ꯉꯝꯃꯣꯏ ꯍꯥꯏꯔꯦꯗꯅ, ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯇꯣꯛꯑꯣ꯫ ꯇꯝꯐꯥ, ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ, ꯅꯪꯅ ꯅꯨꯄꯥ ꯑꯃꯈꯛꯀꯤ ꯃꯔꯝꯗ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗꯦ꯫ ꯌꯥꯔꯦ ꯏꯇꯥ, ꯅꯪ ꯌꯨꯝꯗ ꯍꯜꯂꯣ,
ꯑꯩ ꯉꯥꯏꯍꯥꯛꯇ ꯏꯊꯟꯇ ꯀꯅꯥꯝꯇ ꯋꯥꯔꯤ ꯁꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯝꯐꯥꯁꯅꯥꯅ ꯃꯇꯣꯝꯇ ꯑꯩ ꯋꯥꯡꯂꯦꯟꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯗꯨꯅ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯂꯩꯖꯒꯦ ꯍꯥꯏꯔꯨꯒꯅꯤ꯫ ꯃꯗꯨꯗ ꯃꯥꯅ ꯌꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯃꯥꯏꯕꯤꯗꯣ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯡꯂꯦꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅꯕ ꯄꯣꯠꯁꯦꯝ ꯇꯧꯕꯤꯌꯨ ꯍꯥꯏꯔꯨꯒꯅꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯃꯨꯛꯇꯥꯅ ꯁꯅꯥ, ꯏꯄꯥꯒꯤ ꯃꯃꯥꯡꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯨ꯫ ꯏꯆꯥꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯏꯄꯥ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯄꯥꯅ ꯅꯪꯒꯤꯗꯃꯛ ꯋꯥꯡꯂꯦꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯊꯤꯕꯤꯒꯅꯤ꯫ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤ ꯋꯥꯠꯂꯤꯒꯦ? ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ꯫ ꯇꯝꯐꯥꯁꯅꯥ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯄꯥꯕꯨꯡ, ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏ꯫ ꯃꯥꯕꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯃꯥ ꯈꯛꯇ ꯅꯨꯄꯥ ꯅꯠꯇꯦ, ꯏꯄꯥꯅ ꯅꯪꯒꯤꯗꯃꯛ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯊꯤꯕꯤꯒꯅꯤ꯫ ꯋꯥꯡꯂꯦꯟ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯅꯨꯄꯥꯅꯤ꯫ ꯏꯆꯥꯒ ꯌꯦꯡꯅꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯨꯡꯗ ꯆꯪꯉꯨ꯫ ꯏꯄꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯎꯈꯤꯒꯦ꯫ ꯇꯝꯐꯥꯁꯅꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯃꯛ ꯍꯧꯈꯤꯔꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕꯒꯤꯗꯃꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯃꯥ ꯉꯥꯟꯕꯤꯅ ꯏꯕꯨꯡꯉꯣ, ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ? ꯍꯣꯏ ꯃꯥ, ꯏꯃꯥꯁꯨꯅꯦ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯂꯩꯔꯨꯈꯤꯒꯦ꯫ ꯁꯦꯜꯗꯤ ꯌꯥꯎꯔꯕꯣ ꯏꯃꯥ? ꯌꯥꯎꯔꯦ ꯌꯥꯎꯔꯦ, ꯉꯔꯥꯡ ꯅꯪꯅ ꯄꯤꯔꯛꯄꯗꯣ ꯂꯩꯔꯤ꯫ ꯑꯗꯨꯗꯤ ꯏꯃꯥ ꯆꯠꯂꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯟꯕꯤ ꯆꯠꯈꯤꯕ ꯃꯇꯨꯡꯗ ꯇꯝꯐꯥꯁꯅꯥ ꯋꯥꯡꯂꯦꯟ ꯍꯣꯏꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯇꯨꯅ ꯋꯥꯡꯂꯦꯟ, ꯅꯪꯕꯨ ꯊꯕꯛ ꯆꯠꯇꯣꯔꯕꯣ? ꯑꯦ, ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯆꯠꯂꯣ, ꯃꯤꯅ ꯎꯔꯒ ꯂꯥꯟꯅ ꯈꯟꯈꯤꯅꯤ꯫ ꯋꯥꯡꯂꯦꯟ, ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯉꯝꯗ꯭ꯔꯦ꯫ ꯅꯪ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯊꯣꯏꯕꯤꯁꯅꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕ ꯄꯥꯝꯗꯦ꯫ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒ ꯊꯣꯏꯕꯤꯁꯅꯥꯒꯒꯤ ꯃꯔꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯅꯤꯡꯂꯤꯕꯁꯦ? ꯋꯥꯡꯂꯦꯟ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯌꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯑꯣꯏꯖꯒꯦ꯫ ꯑꯩꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯨ ꯅꯠꯆꯗꯦ꯫ ꯏꯁꯥꯅ ꯁꯨꯔꯒ ꯏꯁꯥꯅ ꯇꯥꯟꯖꯕ ꯃꯁꯤꯗ ꯑꯩꯒꯤ ꯃꯤꯅꯥꯏ ꯊꯝꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯃꯤꯅ ꯎꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯅꯕ ꯃꯥꯟꯈꯤꯅꯤ꯫ ꯑꯩ ꯊꯣꯏꯕꯤꯁꯅꯥꯒ ꯀꯥꯏꯅꯕ ꯄꯥꯝꯗꯦ꯫ ꯋꯥꯡꯂꯦꯟ, ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯣꯏꯕꯤꯁꯅꯥꯒ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯧ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯣꯏ꯫ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯣ ꯌꯦꯡꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯃꯁꯤꯇꯅꯤ ꯑꯩꯅ ꯄꯥꯝꯕ꯫ ꯇꯝꯐꯥꯁꯅꯥ, ꯑꯩ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯩꯅ ꯐꯨꯔꯛꯀꯅꯤ꯫ ꯑꯩ ꯆꯠꯂꯣꯏ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ, ꯌꯨꯝꯁꯤꯗ ꯅꯪ ꯂꯩꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟ ꯃꯌꯨꯝꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯁꯅꯥ ꯋꯥꯡꯂꯦꯟꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯁꯅꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ? ꯅꯇꯥ ꯅꯤꯡꯊꯤꯕꯤꯅ ꯅꯪꯕꯨ ꯊꯤꯔꯛꯑꯝꯕꯅꯤ꯫ ꯀꯩꯁꯨ ꯆꯠꯇꯦꯗ, ꯑꯗꯣ ꯅꯤꯡꯊꯤꯕꯤꯗꯤ ꯀꯨꯏꯔꯕꯣ ꯍꯟꯈꯤꯕ? ꯃꯥ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕꯅꯦ ꯑꯃꯨꯛ꯫ ꯑꯗꯣ ꯏꯃꯥ, ꯆꯥꯛ ꯆꯥꯔꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯔꯁꯤ꯫ ꯏꯃꯥ ꯆꯥꯛ ꯊꯤꯔꯨꯔꯒꯦ, ꯅꯪꯁꯨ ꯆꯪꯉꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯁꯅꯥ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯁꯅꯥ ꯃꯇꯣꯝꯇ ꯑꯩꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯈꯟꯖꯕꯗꯣ ꯇꯧꯕ ꯇꯥꯏ꯫ ꯑꯗꯨꯕꯨ ꯁꯦꯜꯗꯤ ꯃꯌꯥꯝ ꯑꯃ ꯆꯪꯒꯅꯤ꯫ ꯑꯃꯥꯏꯕꯤꯗꯨꯗ ꯃꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯅꯅꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯣꯅꯨꯅ ꯋꯥꯡꯂꯦꯟꯗ ꯏꯕꯨꯡꯉꯣ, ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯁꯦ ꯏꯃꯥ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯇ꯭ꯔꯕꯁꯨ ꯏꯆꯥ ꯅꯨꯄꯥ ꯂꯩꯕꯒꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯇꯣꯏꯅꯗꯤ ꯂꯥꯛꯅꯤꯡꯕꯅꯤ, ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯁꯦ ꯐꯔꯕꯅꯤ꯫ ꯅꯪꯁꯨ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤꯗꯣ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯇꯝꯐꯥꯁꯅꯥ ꯅꯨꯡꯊꯤꯜꯗ ꯃꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯂꯣꯟꯅ ꯁꯦꯜ ꯄꯨꯔꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫
ꯑꯃꯥꯏꯕꯤ ꯑꯗꯨꯅ "ꯏꯕꯦꯝꯃ, ꯅꯪꯒꯤꯁꯦ ꯑꯩꯗꯤ ꯇꯧꯕ ꯉꯝꯃꯣꯏꯕꯣ. ꯃꯤꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯗꯤ ꯀꯤꯖꯩ. ꯏꯃꯥ ꯃꯥꯏꯕꯤ, ꯀꯅꯥꯝꯇꯗ ꯈꯪꯍꯜꯂꯨꯏ. ꯏꯃꯥ ꯃꯥꯏꯕꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯌꯨ. ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯇꯧꯕꯤꯃꯜ ꯆꯞ ꯆꯥꯅ ꯄꯤꯖꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯁꯅꯥ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯑꯃꯥꯏꯕꯤꯗ ꯄꯤꯔꯝꯃꯤ꯫ "ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯣ ꯑꯩ ꯄꯥꯡꯂꯒꯦ." ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯇꯝꯐꯥꯁꯅꯥꯕꯨ ꯋꯥꯡꯂꯦꯟꯅ ꯅꯨꯡꯁꯤꯅꯕ ꯂꯥꯏꯋꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ "ꯏꯕꯦꯝꯃ, ꯂꯥꯏꯋꯥꯗꯣ ꯇꯧꯕ ꯂꯣꯏꯔꯕꯅꯤ. ꯑꯗꯣ ꯏꯃꯥ ꯃꯥꯏꯕꯤ, ꯀꯔꯝ ꯀꯥꯟꯗ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ? ꯃꯍꯥꯛꯅ ꯅꯪꯕꯨ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯔꯛꯀꯅꯤ. ꯉꯥꯏꯕꯗ ꯀꯜꯂꯨ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯃꯥꯏꯕꯤ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯂꯥꯏꯋꯥ ꯇꯧꯔꯕꯅꯤꯅ ꯋꯥꯡꯂꯦꯟ ꯇꯝꯐꯥꯁꯅꯥꯕꯨ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ "ꯇꯝꯐꯥ, ꯑꯩꯗꯤ ꯋꯥꯡꯂꯦꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤꯅ ꯍꯥꯏꯕꯗꯤꯅꯦ ꯁꯨꯛꯊꯥ ꯊꯥꯖꯗꯦ. ꯑꯗꯨꯕꯨ ꯊꯣꯏꯕꯤꯁꯅꯥ ꯂꯩꯇꯕꯗꯨꯗ ꯅꯪꯕꯨ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ." "ꯁꯥꯟꯅꯕ ꯅꯠꯇꯦ, ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ. ꯍꯣꯔꯦꯟ ꯃꯥ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯉꯥꯏꯔꯝꯃꯨ ꯍꯥꯏꯌꯦ." "ꯈꯪꯗ꯭ꯔꯦꯗ ꯃꯥꯒꯤꯁꯦ. ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯔ ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯔꯤꯔ? ꯍꯥꯟꯅ ꯐꯅ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯊꯥꯖꯕ ꯏꯋꯥꯠꯇ ꯋꯥꯠꯂꯤ." "ꯏꯇꯥ, ꯑꯩ ꯆꯠꯂꯒꯦ. ꯃꯥ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯁꯅꯥ ꯅꯤꯡꯊꯤꯕꯤ ꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯁꯅꯥ ꯋꯥꯡꯂꯦꯟꯅ ꯊꯕꯛ ꯆꯠꯄ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯋꯥꯡꯂꯦꯟꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯡꯂꯦꯟ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯟꯅ "ꯇꯝꯐꯥ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ?" "ꯀꯨꯏꯗ꯭ꯔꯤꯌꯦ, ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ." "ꯋꯥꯕ꯭ꯔꯥ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯗꯣ?" "ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯒꯤ ꯋꯥꯏ." "ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯨ. ꯅꯪꯅ ꯋꯥꯕꯁꯦ ꯎꯔꯒ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ. ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯕꯅꯤ. ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯩꯔꯤ. ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯑꯩꯅ ꯄꯤꯒꯅꯤ. ꯃꯤꯒꯤ ꯂꯧꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯒꯤ ꯂꯧ ꯑꯗꯨꯗꯣ ꯅꯪꯅ ꯎꯖꯔꯣ. ꯂꯧꯁꯥꯟ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ." "ꯑꯁ, ꯇꯜꯂꯤꯗ, ꯏꯀꯥꯏ. ꯂꯧꯅ ꯂꯩꯅ ꯇꯧꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤꯒꯤ ꯃꯔꯜ ꯆꯥꯏ ꯍꯥꯏꯗꯨꯅ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ." "ꯑꯁ, ꯇꯥꯅꯤꯡꯗꯦꯗ. ꯍꯣꯔꯦꯟ ꯑꯩꯈꯣই ꯄꯥꯕꯨꯡꯗ ꯍꯥꯏꯒꯦ. ꯍꯌꯦꯡꯗꯒꯤꯗꯤ ꯃꯤꯒꯤ ꯂꯧꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯅꯨ. ꯆꯦꯡꯗꯨꯁꯨ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯄꯨꯕꯤꯔꯛꯀꯦ. ꯂꯩꯔꯨꯔꯅꯨ." "ꯇꯝꯐꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯃꯤꯅ ꯑꯩꯁꯦ ꯑꯣꯏꯖꯕ ꯊꯤꯕꯅꯦꯅ ꯍꯥꯏꯅꯈꯤꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯜꯂꯁꯦ. ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕꯁꯤꯡ ꯑꯁꯦ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯅꯤ. ꯑꯗꯨꯗꯒꯤꯗꯤ ꯅꯪꯁꯨ ꯋꯥꯔꯔꯣꯏ. ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯅꯤ." "ꯑꯩꯗꯤ ꯅꯨꯄꯤꯒꯤ ꯃꯔꯜ ꯃꯊꯨꯝꯅ ꯍꯤꯡꯕꯁꯦ ꯄꯥꯝꯗꯦꯕꯣ." "ꯑꯣ, ꯅꯪꯒꯤꯁꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯒꯤ, ꯑꯩꯒ ꯂꯨꯍꯣꯡꯅꯤꯡꯗꯕꯒꯤꯅꯤꯅꯦ. ꯊꯣꯏꯕꯤꯁꯅꯥꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤ ꯍꯥꯏꯕꯅꯤ." "ꯀꯗꯥꯏꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅꯣ? ꯑꯩꯗꯤ ꯅꯪ ꯈꯛꯇꯅꯤ ꯅꯨꯡꯁꯤꯔꯤꯕꯁꯦ. ꯊꯣꯏꯕꯤꯁꯅꯥꯗꯤ ꯀꯥꯎꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ." "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ." "ꯍꯣꯏ, ꯑꯩ ꯏꯃꯥꯗ ꯍꯥꯏꯈꯤꯒꯦ." "ꯍꯥꯏꯔꯨꯅꯨ, ꯀꯩꯗꯧꯕꯒꯤ ꯍꯥꯏꯗꯣꯏꯅꯣ? ꯑꯩꯈꯣই ꯑꯅꯤ ꯏꯁꯥ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯒ ꯂꯣꯏꯔꯦ." "ꯍꯣꯏ, ꯑꯗꯨꯁꯨ ꯌꯥꯏ. ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ. ꯅꯪꯁꯨ ꯍꯜꯂꯣ. ꯅꯨꯡꯇꯤꯒꯤ ꯃꯐꯝꯁꯤꯗ ꯉꯥꯏꯔꯝꯃꯨꯀꯣ." "ꯉꯥꯏꯔꯝꯒꯦ." ꯑꯁꯣꯝꯗ ꯃꯨꯛꯇꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ "ꯅꯨꯄꯤ, ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ? ꯅꯆꯥꯅꯨꯄꯤꯒ ꯋꯥꯡꯂꯦꯟꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔꯥ?" "ꯆꯨꯝꯃꯤ. ꯅꯤꯡꯊꯤꯕꯤꯅ ꯍꯥꯏꯔꯛꯏ. ꯃꯥ ꯃꯁꯥꯃꯛꯅꯁꯨ ꯍꯥꯏꯔꯛꯑꯕꯅꯤ." "ꯀꯔꯤꯅꯣꯅꯦ? ꯅꯨꯄꯥꯗꯨꯅ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯗꯕꯗꯥꯏꯅꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯥꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯏꯆꯥꯅꯨꯄꯤꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯀꯥꯏꯅ ꯈꯟꯕꯖꯥꯠꯂꯣ?" "ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤ ꯍꯥꯏ. ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯉꯥꯡꯕꯒ ꯌꯥꯄꯣꯠꯇꯦ ꯅꯆꯥꯅꯨꯄꯤꯁꯦ." "ꯑꯗꯨꯒꯤꯅꯤ ꯍꯟꯗꯛ ꯃꯔꯛ ꯃꯍꯥꯛ ꯋꯥꯈꯜꯒ ꯏꯅꯨꯡ ꯅꯨꯡꯉꯥꯏꯅ ꯎꯔꯤꯁꯦ. ꯐꯅꯕꯨ ꯐꯔꯤ ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯦ. ꯅꯨꯄꯥꯗꯨꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯒ ꯂꯣꯏꯔꯦ. ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡꯗꯤ ꯌꯥꯝꯅ ꯋꯥꯖꯕꯅꯤ. ꯑꯩꯈꯣꯏꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯁꯤ. ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯕꯅꯤꯅ." "ꯏꯁ, ꯏꯌꯥ ꯅꯨꯄꯥꯒ ꯍꯥꯏ. ꯅꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥꯗꯨꯅ ꯁꯥꯟꯅꯕꯤꯕꯁꯨ ꯀꯅꯥꯅ ꯈꯪꯅꯤ? ꯊꯣꯏꯕꯤꯁꯅꯥꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯩꯇꯕꯗꯒꯤ
Mabu ngaiba oina matam lenanaba koibasu kanana khangni. Wakhalgado nangna ayona khalamali. Adu oiragana nupadugi mayumda chattuna icha nupiduga luhongnaba hainaruraga loiri. Adudi irai laiba thabaktubu hoi hoi aduna pharani. Hayengmuk chatlurase. Asumna numit aduma haujillami muktaga tombiga so Wanglen hoida chattuna Wanglen ka Tampasanaga luhongnaba Wanglen gi mama nganbida hairami. Nganbina luhongbase icha nupana yarakadaba mande. Madi Thoibi Sanaga nushinabanina. Ije nacha nupa leitro mangondo aina haige. Mama sana yaningbra yaningdabra haibado. Hoi hoi. Ibungo imagi Wanglen mapana ta thola uni nangbo. Wanglen su mamana kobudu taraduna mapana thoraklami. Kai haige ma. Ibungo nanga Tampasanaga luhongnabagi hainaba laibani. Nangbu kari khalige yaningbra yaningdabro. Tombi Sanana Ibungo singna hayu wafamasi yaningbra yaningdabra. Ima luhongbase yaningbabudi yaningi. Adubo hoji khutta sel ama phausu paidi. Karamna luhongani. Ibungo madugi damuktadi nang kari mata wagana. Luhongbada changadaba khudingma aikhoina loina puthokani. Babo maduna cha ikai zaida. Aisu sel khidang tanki. Mathang chahida oina hongase. Kaidawbagi ikairino masida ikainingai leite. Mina tawnadaba thabaksu nate. Adudi luhongbase yare haina laurage ko. Pharema luhongbase yarage. Nganbidi machanupagi wado tabada yamna ngaklami. Hanadi machanupa asina Tampasana mabu sumpam pamdraga. Haujingna maga luhongbada yariba asida Tombi Sanana. Adudi ije luhongbase khara thuna hongasi. Luhongbada changadaba khudingma aikhoina loina puthokani. Ije na karimata wabiganu. Adudi ije aikhoya muk chatlukige. Asi haiduna Tombi Sanaga muktaga chatkirami. Makhoi ani chakraba matungda nganbina. Ibungo nangbu Thoibi Sanaga nuksinabadaini. Aduga karigino nangna Tampasanaga luhongba yaribadi. Madugi sumathakta Tampase nangna yaningde haidaine. Khangdeima hanadi Tampase yaningamdabani. Adubu hojikti nungshirei. As imadi khangdreda. Nanga Tampasanaga luhonglabadi Thoibi Sanana kamdauba. Madi nangna halakba ngairamgani haiduna khanjaramgani. Adu nangbu Thoibi Sanabu nungsidrabaro. Wanglen du kaisu thausadabagumna. Khangde aingondagi lapna laibagira nungsidre. Nongmada phawba magi wakhaga khande. Nganbidi machanupagi honglakliba mataw aduda angakpusu phawrami. Phare phare nangi apambani. Hayengwai nanga leminaga dawribanina. Imagidi iyade ai. Asumna Tampasanaga Wanglenga luhongnabagi numit lepnarami. Madugi pawdu tabada tonu ngakna. Karinone aina tariba paw asibo. Wanglendu ichanupibu yamna nungsi haibadai. Aduga hojik tariba paw asina karigi. Nupa haibajase thajagadaba laiti. Paw asi ichanupina taridi kamdoba. Aduginini handak mana yum asida lakte hairibase. Madi Tampha lumbagi oire. Magise Tampha koisi ina kaira khunbaduda. Maga leminarabadi. Awad apa leitana nungaina leirani khanbagi. Tampasanaga luhongningba oiramgani. Miyoibagi mahausani. Masagi oizaba thiba haibase. Masida aina thinglubagi itik leite. Asumna matam khara haukirami Tampasanaga Wanglenga luhonglami. Ningthibina. Ita aidi Wanglenda nangna nayum pangani haibase. Nongmata mangda phawba mangude. Tampasana nokfit tawraga. Ita aisu thajade. Wanglena aibu nushiduna aiga luhongani haiba. Phare phare ai amuk chatlage. Kona laage. Nang nanemgi seba ningthijana tawko. Asi hairamnaga ningthibi chatkirami. Tampasana mana yamna nungsijaba Wanglenga thungnarabanina asuki matik harauzarami. Mahakna manem nganbibusu apokpa mamagumna khanduna nushina magi seba tawbirami. Mamau nupigi seba phajabasi uraga nganbi peladuna machanupada. Ibungo Tampasana ase nangi nupi oiba phangjabasi naraiba kayada phakrabani. Ma laubadagi ima icha
ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯋꯥꯅ ꯍꯤꯡꯂꯝꯕ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯃꯥꯅ ꯑꯩꯕꯨ ꯑꯄꯣꯛꯄ ꯃꯃꯥꯒꯨꯝꯅ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯁꯦꯕꯥ ꯇꯧꯏ꯫ ꯃꯥꯗꯤ ꯏꯁꯣꯔꯅ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯅꯪ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤ꯫ ꯃꯥꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯕꯅꯤ꯫ ꯍꯣꯏ ꯃꯥ, ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯃꯕꯣꯛꯈꯣꯏꯗ ꯂꯩꯔꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯋꯥꯡꯂꯦꯟꯒꯤ ꯃꯁꯛ ꯎꯕ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯋꯥꯡꯂꯦꯟꯒꯤ ꯑꯃꯗꯤ ꯃꯃꯥ ꯇꯣꯅꯨꯒꯤ ꯐꯨꯔꯤꯠꯁꯨ ꯂꯩꯕꯤꯔꯛꯂꯝꯃꯤ꯫ ꯇꯣꯅꯨ ꯆꯍꯤ ꯑꯃ ꯃꯆꯥꯅꯨꯄꯤꯕꯨ ꯎꯔꯨꯗ꯭ꯔꯒ ꯉꯁꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯎꯕ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯆꯥ ꯌꯧꯔꯛꯑꯦꯗꯅ꯫ ꯍꯣꯏ ꯃꯥ, ꯅꯕꯣꯛꯇꯤ ꯀꯅꯥꯒ ꯂꯩꯍꯧꯏ? ꯃꯥꯝꯇꯣꯟꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒ ꯈꯠꯅꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯑꯦ꯫ ꯑꯗꯨꯒꯤ ꯃꯥꯒ ꯂꯩꯍꯧꯔꯦ꯫ ꯁꯤꯗ ꯆꯠꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯩꯅ ꯏꯃꯥꯒ ꯋꯥꯡꯂꯦꯟꯒꯕꯨ ꯎꯅꯤꯡꯃꯟꯕꯗꯒꯤ ꯍꯜꯂꯛꯑꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯋꯥꯡꯂꯦꯟ ꯍꯣꯏꯗ ꯆꯠꯂꯨꯒꯦ꯫ ꯃꯥꯒꯤ ꯐꯨꯔꯤꯠꯁꯨ ꯂꯩꯔꯛꯄꯅꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪ ꯋꯥꯡꯂꯦꯟ ꯈꯣꯏꯗ ꯆꯠꯂꯨꯔꯅꯨ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯑꯉꯥꯡ ꯃꯤꯔꯣꯜꯂꯦ꯫ ꯀꯔꯤ? ꯋꯥꯡꯂꯦꯟꯕꯨ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕ? ꯑꯣꯏꯔꯝꯃꯣꯏ꯫ ꯃꯥ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯃꯣꯏꯗ ꯆꯠꯂꯨꯒꯦ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯑꯁꯦꯡꯕꯒꯤ ꯋꯥꯡꯂꯦꯟ ꯑꯗꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯏꯃꯥꯅ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯒꯗꯕꯅꯣ? ꯊꯣꯏꯕꯤꯁꯅꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ, ꯀꯔꯝ ꯀꯥꯟꯗ? ꯀꯅꯥꯒ ꯍꯣꯡꯕ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯆꯥꯗ ꯄꯥꯎ ꯑꯗꯨ ꯈꯪꯍꯜꯂꯛꯇ꯭ꯔꯤꯕꯗꯤ? ꯑꯇꯩ ꯀꯅꯥꯒꯁꯨ ꯅꯠꯇꯦ, ꯇꯝꯐꯥꯁꯅꯥꯒꯅꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯔꯒ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯒꯤ ꯏꯃꯥꯅ ꯈꯪꯍꯜꯂꯛꯇꯕꯅꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯀꯞꯇꯨꯅ, ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯅ ꯇꯝꯐꯥꯁꯅꯥꯕꯨ ꯌꯥꯅꯤꯡꯗꯕ, ꯅꯨꯡꯁꯤꯗꯕꯅꯦ꯫ ꯑꯗꯨꯒ ꯀꯔꯝꯅ ꯃꯥꯒ ꯂꯨꯍꯣꯡꯉꯤꯕ? ꯑꯗꯣ ꯏꯃꯥ, ꯂꯨꯍꯣꯡꯕꯗꯨꯗꯤ ꯋꯥꯡꯂꯦꯟ ꯃꯁꯥꯅ ꯌꯥꯔꯒ ꯍꯣꯡꯈꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯇꯝꯐꯥꯁꯅꯥꯅ ꯐꯥꯔꯤꯔꯣ? ꯀꯔꯤꯒꯤ ꯐꯥꯕꯅꯣ? ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯍꯣꯡꯈꯤꯕꯅꯤ꯫ ꯅꯪꯅ ꯑꯥꯗ ꯆꯠꯈꯤꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯇꯝꯐꯥꯁꯅꯥ ꯈꯣꯏꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯗꯨꯗ ꯋꯥꯡꯂꯦꯟꯅ ꯃꯥꯒ ꯂꯨꯍꯣꯡꯕ ꯃꯥꯜꯂꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯋꯥꯡꯂꯦꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯥꯗꯤ ꯑꯩꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯕꯦꯃꯥ, ꯊꯥꯖꯗꯕ ꯀꯣꯝꯗ ꯉꯥ ꯂꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯊꯥꯖꯕ ꯊꯝꯒꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ꯫ ꯏꯃꯥ, ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯉꯝꯃꯣꯏ꯫ ꯕꯦꯃꯥ, ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯈꯛꯇ ꯈꯟꯕ, ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯇ ꯊꯤꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯇꯣꯞꯄ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥ ꯊꯤꯗꯨꯅ ꯅꯄꯨꯟꯁꯤ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯏꯆꯥꯗꯤ ꯁꯛꯁꯨ ꯊꯤꯕ ꯅꯠꯇꯦ꯫ ꯏꯆꯥꯕꯨ ꯄꯥꯝꯂꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯆꯥꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯉꯥꯛꯇꯅꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯀꯞꯂꯒ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ, ꯏꯃꯥ, ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯑꯩꯅ ꯏꯕꯣꯛꯈꯣꯏꯗ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯝꯂꯣꯏ꯫ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯉꯝꯒꯅꯤꯌꯦ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯏꯃꯥ, ꯑꯩ ꯃꯥꯕꯨ ꯌꯥꯝ ꯋꯥꯔꯧꯏ꯫ ꯁꯦ ꯀꯞꯀꯅꯨ ꯇꯣ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯁꯤꯒꯤꯗꯃꯛꯇ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯅꯨꯄꯥꯗꯨꯒꯤꯗꯃꯛꯇ ꯀꯞꯀꯗꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯅꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯋꯥꯡꯂꯦꯟꯕꯨ ꯎꯅꯤꯡꯃꯟꯕꯗꯒꯤ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯋꯥꯡꯂꯦꯟ ꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯋꯥꯡꯂꯦꯟꯒꯤ ꯃꯃꯥ ꯉꯥꯟꯕꯤꯅ, ꯊꯣꯏꯕꯤꯁꯅꯥ, ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯍꯜꯂꯛꯄꯅꯣ? ꯉꯔꯥꯡ ꯍꯜꯂꯛꯄꯅꯤ ꯏꯅꯦ꯫ ꯑꯗꯣ ꯏꯅꯦ ꯋꯥꯡꯂꯦꯟꯗꯤ? ꯏꯃꯨꯡꯗ ꯂꯩꯕꯅꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯉꯥꯏꯇꯅ, ꯏꯅꯦ, ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯂꯨꯍꯣꯡꯂꯝꯕꯁꯦ ꯑꯩ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯈꯪꯗ꯭ꯔꯦꯗ ꯊꯣꯏꯕꯤ, ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯃꯇꯝꯗꯨꯗ ꯋꯥꯡꯂꯦꯟꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯏꯆꯝ ꯆꯝꯅ, ꯊꯣꯏꯕꯤ, ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯏꯅꯣ? ꯊꯣꯏꯕꯤꯁꯅꯥ ꯋꯥꯡꯂꯦꯟꯕꯨ ꯎꯕ ꯃꯇꯝꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ, ꯉꯔꯥꯡ ꯍꯜꯂꯛꯏ꯫ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯋꯥꯡꯂꯦꯟꯗꯤ ꯊꯣꯏꯕꯤꯁꯅꯥꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕꯒꯨꯝ, ꯅꯨꯡꯉꯥꯏꯔꯤ꯫ ꯑꯗꯨ ꯊꯣꯏꯕꯤ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ, ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯅ ꯂꯨꯍꯣꯡꯉꯝꯕꯒꯤꯗꯃꯛ꯫ ꯍꯧꯈ꯭ꯔꯕ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ꯫
ꯅꯪꯁꯨ ꯅꯁꯛ ꯊꯤꯕ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯊꯣꯏꯕꯤꯁꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯂꯦꯞꯇꯅ ꯃꯈꯣꯜ ꯑꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯃꯈꯩ, ꯅꯪꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯀꯥꯎꯊꯣꯛꯀꯗ꯭ꯔꯣ? ꯅꯨꯡꯁꯤꯕꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ꯭ꯔꯣ? ꯅꯣꯏ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯄꯥꯡꯒꯜ ꯀꯜꯂꯤ ꯃꯇꯥꯒꯨꯝꯅ ꯅꯨꯄꯤꯒꯤ ꯊꯃꯣꯏꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ꯫ ꯊꯣꯏꯕꯤꯁꯅꯥ, ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯂꯥꯏꯕꯛꯅꯕꯨ ꯇꯝꯂꯝꯗ꯭ꯔꯕꯗꯤ ꯐꯅ ꯅꯨꯡꯁꯤꯅꯔꯕꯁꯨ ꯊꯨꯡꯅꯗꯕꯅꯤ꯫ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯎ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯇꯧꯔꯒ ꯂꯥꯏꯕꯛꯇ ꯇꯥꯏꯅꯕ꯫ ꯅꯪ ꯇꯝꯐꯥꯁꯅꯥꯁꯦ ꯃꯔꯜ ꯃꯊꯨꯝ ꯂꯩꯕꯒꯤ ꯃꯥꯒ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯕ ꯅꯠꯇ꯭ꯔꯣ? ꯋꯥꯡꯂꯦꯟ ꯁꯥꯎꯔꯛꯇꯨꯅ, ꯀꯅꯥꯅ ꯑꯩꯅ ꯇꯝꯐꯥꯁꯅꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯒꯦ? ꯑꯩꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯃꯥꯒ ꯂꯨꯍꯣꯡꯉꯤꯁꯦ? ꯅꯪ ꯊꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ꯫ ꯅꯪꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯆꯠꯀꯦ꯫ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ, ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯤꯌꯦ꯫ ꯅꯪꯒ ꯊꯨꯡꯅꯔꯝꯗꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯁꯅꯥ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯏꯃꯨꯡꯗ ꯇꯝꯐꯥꯁꯅꯥꯅꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥꯁꯅꯥ ꯃꯇꯣꯝꯇ, ꯊꯣꯏꯕꯤꯁꯅꯥ, ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯈ꯭ꯔꯕ ꯊꯃꯣꯏꯕꯨ ꯑꯩꯅ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕꯤꯔꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯅꯝꯗꯨꯅ ꯃꯨꯟꯕꯤꯔꯤ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯁꯣꯝꯗꯅ ꯊꯣꯏꯕꯤꯁꯅꯥ ꯋꯥꯡꯂꯦꯟ ꯍꯣꯏꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯐꯃꯨꯡ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯗꯨꯗ ꯃꯃꯥ ꯇꯣꯅꯨꯅ, ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪꯒꯤ ꯅꯇꯧꯁꯦ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇꯨꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯤ꯫ ꯅꯪꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯅꯦ ꯅꯕꯣꯛꯈꯣꯏꯗ ꯂꯩꯔꯨꯔꯣ꯫ ꯏꯃꯥ, ꯑꯩꯅ ꯑꯥꯗ ꯂꯩꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯋꯥꯡꯂꯦꯟꯕꯨ ꯈꯟꯒꯅꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯏꯃꯥ, ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯥꯕꯨ ꯀꯥꯎꯊꯣꯛꯅꯕ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ, ꯅꯆꯥ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯆꯩꯅꯥꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯋꯥꯅꯕ꯭ꯔꯣ? ꯁꯨꯃꯥꯏꯅ ꯋꯥꯒꯅꯤ ꯈꯪꯉꯝꯃꯕꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯍꯩꯔꯝꯂꯤꯕꯅꯣ? ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪ ꯋꯥꯈꯜ ꯄꯤꯛꯁꯟꯒꯅꯨ꯫ ꯏꯃꯥꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯋꯥꯡꯂꯦꯟꯒꯤ ꯋꯥꯈꯜ ꯁꯣꯏꯗꯅ ꯀꯥꯎꯊꯣꯛꯍꯟꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯣꯅꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯕꯤꯗꯨꯅ ꯋꯥꯡꯂꯦꯟꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯆꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯏꯕꯤꯁꯅꯥ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯀꯩꯐꯥ ꯀꯧꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯀꯩꯐꯥ ꯇꯣꯅꯨꯅ ꯇꯝꯕꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯈꯪꯂꯝꯃꯤ꯫ ꯃꯗꯨ ꯈꯪꯂꯒꯁꯨ ꯀꯩꯐꯥ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯊꯝꯗꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯋꯥꯡꯂꯦꯟꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯗꯨꯅ ꯃꯣꯃꯣꯟꯇ ꯅꯣꯛꯍꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯇꯝꯐꯥꯁꯅꯥꯅ ꯃꯅꯦꯝꯉꯥꯟꯕꯤꯗ, ꯏꯃꯥ, ꯅꯁꯨ ꯅꯨꯄꯤ ꯊꯥꯁꯅꯥꯁꯦ ꯉꯥꯛꯇ ꯂꯧꯕꯤꯔꯝꯃꯨ, ꯑꯩ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯀꯗꯥꯏ ꯏꯁꯨ ꯅꯨꯡꯁꯤꯕꯤꯗꯣ, ꯏꯁꯨꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯕꯣꯕꯣꯛꯀ ꯁꯥꯟꯅꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤꯅ ꯃꯁꯨ ꯅꯨꯄꯤ ꯊꯥꯁꯅꯥꯕꯨ ꯂꯧꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯡꯂꯦꯟꯁꯨ ꯀꯩꯊꯦꯜꯗ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯥꯟꯕꯤꯅ, ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ, ꯏꯁꯨꯒꯤꯕꯨ ꯀꯔꯤ ꯂꯩꯕꯤꯔꯛꯑꯒꯦ? ꯃꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯕꯤꯔꯛꯄꯅꯤ, ꯉꯥꯁꯨ ꯂꯩꯔꯛꯄꯅꯤ꯫ ꯏꯄꯥꯒꯤ ꯁꯅꯥ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯄꯄꯥ ꯄꯝꯒꯦ ꯂꯥꯛꯑꯣ꯫ ꯏꯆꯥꯒꯤ ꯁꯛꯇꯝꯁꯦ ꯉꯥꯏꯍꯥꯛꯇꯪ ꯎꯗꯕꯗ ꯀꯨꯏꯅ ꯎꯗꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟꯅ ꯃꯆꯥꯅꯨꯄꯤ ꯊꯥꯁꯅꯥꯕꯨ ꯄꯝꯂꯝꯃꯤ꯫ ꯏꯆꯥꯒꯤ ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯃꯃꯥ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯃꯄꯥ ꯃꯁꯛ ꯐꯖꯕꯅꯤꯅ ꯏꯆꯥꯁꯦ ꯌꯦꯡꯕꯗ ꯃꯆꯨꯝ ꯇꯥꯏ꯫ ꯏꯁ, ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯒꯠꯆꯔꯤꯅꯤꯅꯦ꯫ ꯏꯁꯨꯁꯦ ꯃꯃꯥ ꯂꯧꯕꯒꯤ ꯔꯥꯁꯤ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯔꯝꯃꯅꯤ ꯈꯨꯃꯨꯗꯨꯒ꯫ ꯏꯃꯥ, ꯄꯣꯠꯆꯩꯁꯤꯡꯗꯣ ꯏꯃꯥ ꯄꯨꯁꯤꯟꯈ꯭ꯔꯣ꯫ ꯉꯥꯟꯕꯤ ꯍꯣꯏ ꯍꯥꯏꯗꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯥꯕꯗꯨꯗ ꯇꯝꯐꯥꯁꯅꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯣꯝꯇ, ꯏꯄꯨꯔꯣꯏꯕꯁꯦ ꯉꯔꯥꯡꯗꯤ ꯃꯁꯥ ꯐꯅ ꯀꯜꯂꯒ ꯂꯩꯕꯅꯤ, ꯑꯗꯨꯒ ꯉꯁꯤꯅ ꯑꯁꯤꯕꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫
ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯇꯧꯈꯤꯕ ꯂꯥꯏꯋꯥ ꯑꯗꯨꯅ ꯑꯣꯏꯔꯕ ꯖꯥꯠꯂ? ꯑꯩ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯍꯧꯖꯤꯛ ꯑꯃꯥꯏꯕꯗ ꯌꯦꯡꯕ ꯄꯨꯔꯒꯁꯨ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯈꯪꯅꯔꯛꯀꯅꯤ. ꯑꯃꯨꯛ ꯄꯨꯗ꯭ꯔꯒꯅ ꯏꯄꯨꯔꯣꯏꯕꯁꯤ ꯁꯤꯕ ꯇꯥꯕꯅꯤ. ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯑꯗꯣ ꯐꯪꯒꯗꯧꯔꯕ꯭ꯔꯥ? ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯤ. ꯍꯦꯔꯥ, ꯈꯪꯂꯛꯂꯕꯁꯨ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄ ꯉꯝꯃꯔꯣꯏꯗ. ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯦꯝꯉꯥꯟꯕꯤꯅ, ꯇꯝꯐꯥꯁꯅꯥ, ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯏꯕꯨꯡꯉꯣꯁꯦ ꯁꯤꯕ ꯇꯥꯔꯦ. ꯑꯃꯥꯏꯕꯗ ꯑꯃꯨꯛꯇ ꯌꯥꯝꯅ ꯊꯨꯅ ꯄꯨꯁꯤ, ꯅꯠꯇ꯭ꯔꯒ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯁꯤ. ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯃꯥꯏꯕꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏ. ꯀꯅꯥ ꯀꯧꯁꯤꯒꯦ? ꯈꯪꯗꯦ, ꯑꯍꯩꯕ ꯑꯃ ꯀꯧꯔꯁꯤ. ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯤꯕ ꯇꯥꯔꯦ. ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯋꯥꯡꯂꯦꯟꯕꯨ ꯂꯥꯌꯦꯡꯂꯝꯃꯤ. ꯇꯝꯐꯥꯁꯅꯥꯗꯤ ꯃꯥꯅ ꯇꯧꯈꯤꯕ ꯑꯗꯣ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ. ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯥꯟꯕꯤꯗ, ꯕꯦꯃꯥ, ꯃꯇꯝ ꯆꯥꯅ ꯅꯆꯥꯅꯨꯄꯥꯁꯤ ꯂꯥꯌꯦꯡꯂꯝꯕꯒꯤ ꯐꯔꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯤꯒꯗꯕ ꯈꯤꯇꯪ ꯉꯥꯏ. ꯃꯥꯒꯤꯁꯤꯕꯨ ꯀꯔꯤ ꯂꯩꯅꯥꯅꯣ? ꯃꯥꯒꯤꯁꯦ ꯃꯤꯅ ꯄꯣꯠꯁꯦꯝ ꯇꯧꯕꯅꯤ. ꯀꯔꯤ? ꯃꯤꯅ ꯄꯣꯠꯁꯦꯝ ꯇꯧꯋꯦ ꯍꯥꯏꯕ? ꯏꯆꯥꯗꯕꯨ ꯀꯔꯤꯒꯤꯗꯃꯛ ꯀꯅꯥꯅ ꯄꯣꯠꯁꯦꯝ ꯇꯧꯕꯤꯕꯖꯥꯠꯅꯣ? ꯏꯆꯥꯁꯦ ꯁꯤꯔꯝꯅꯤꯗ. ꯏꯄꯥ ꯃꯥꯏꯕ, ꯅꯁꯨ ꯅꯨꯄꯥꯁꯦ ꯐꯖꯅ ꯂꯥꯌꯦꯡꯕꯤꯌꯨ. ꯏꯄꯥ ꯃꯥꯏꯕꯒꯤ ꯂꯥꯌꯦꯡꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ. ꯕꯦꯃꯥ, ꯀꯔꯤꯃꯠꯇ ꯄꯥꯈꯠꯄꯤꯒꯅꯨ. ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ. ꯃꯤꯅ ꯄꯣꯠꯁꯦꯝ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯑꯩꯅ ꯂꯧꯊꯣꯛꯄꯤꯔꯕꯅꯤ. ꯃꯗꯨ ꯇꯥꯕꯗ ꯇꯝꯐꯥꯁꯅꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ. ꯑꯃꯥꯏꯕ ꯑꯗꯨꯅ, ꯃꯉꯣꯟꯗ ꯄꯣꯠꯁꯦꯝ ꯇꯧꯔꯛꯂꯤꯕ ꯅꯨꯄꯤꯗꯣ ꯑꯍꯟꯗꯤ ꯑꯍꯜ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯃꯤꯡ ꯃꯊꯥ ꯑꯗꯨꯗꯤ ꯈꯪꯕ ꯉꯝꯗꯦ. ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯥꯁꯨ ꯅꯥꯕ ꯐꯔꯕꯅꯤꯅ ꯀꯅꯥꯅ ꯏꯆꯥꯅꯨꯄꯥꯗ ꯄꯣꯠꯁꯦꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯅꯤꯡꯗ꯭ꯔꯦ. ꯃꯥꯒꯤꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯗꯨꯒꯤ ꯃꯍꯩꯗꯣ ꯁꯣꯏꯗꯅ ꯐꯪꯁꯅꯤ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯃꯤꯠ 2-3 ꯂꯩꯔꯒ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ. ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯠꯁꯦꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯣꯛꯂꯒꯅꯤ. ꯑꯃꯅ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯋꯥꯈꯜ ꯆꯣꯏꯕꯒꯨꯝꯅ ꯍꯥꯟꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯒꯅꯤ. ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯇꯝꯐꯥꯁꯅꯥꯗꯤ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠ 2 ꯂꯩꯔꯗꯤ ꯃꯥꯒꯤ ꯄꯣꯠꯁꯦꯝ ꯑꯗꯨ ꯀꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯕꯗꯨꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ. ꯃꯍꯥꯛ ꯆꯥꯐꯝ ꯂꯩꯐꯝ ꯈꯪꯂꯝꯗꯦ. ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯕꯗꯨꯗ ꯃꯅꯦꯝꯉꯥꯟꯕꯤꯗꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯂꯦꯟ ꯅꯥꯕꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ. ꯃꯍꯥꯛ ꯀꯩꯁꯨ ꯇꯧꯔꯔꯣꯏ. ꯅꯨꯃꯤꯠ 2 ꯂꯩꯔꯒ ꯐꯔꯛꯑꯅꯤ ꯍꯥꯏꯔꯤꯗꯨꯗꯤ. ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯃꯥ, ꯅꯃꯧꯅ ꯋꯥꯈꯜ ꯋꯥꯔꯤꯕꯁꯦ. ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯏꯃꯧꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯏꯃꯥꯗ ꯍꯥꯏ. ꯅꯪꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ. ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯅꯃꯧꯅ ꯐꯠꯇꯕ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯅꯃꯧꯕꯨ ꯏꯃꯥꯅ ꯉꯥꯛꯄꯤꯒꯗ꯭ꯔꯥ? ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯃꯧꯅ ꯀꯔꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯔꯕꯒꯦ? ꯏꯃꯥ, ꯑꯩꯅ ꯍꯪꯕꯁꯦ ꯍꯥꯟꯅ ꯈꯨꯝꯕꯤꯌꯨ. ꯀꯔꯤꯒꯨꯝꯕ ꯅꯃꯧꯅ ꯐꯠꯇꯕ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯅꯃꯧꯕꯨ ꯏꯃꯥꯅ ꯉꯥꯛꯄꯤꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯉꯥꯛꯄꯤꯔꯣꯏ? ꯏꯃꯧꯅ ꯑꯁꯣꯏꯕ ꯊꯕꯛ 100ꯔꯛ ꯇꯧꯈ꯭ꯔꯕꯁꯨ ꯏꯃꯥꯅ 100ꯔꯛ ꯉꯥꯛꯄꯤꯒꯅꯤ. ꯐꯔꯦ, ꯏꯃꯥꯅ ꯅꯃꯧꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯅ ꯋꯥꯐꯝ ꯑꯁꯦ ꯈꯪꯂꯛꯇ꯭ꯔꯤꯉꯩ ꯅꯃꯧꯅ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯉꯁꯤꯗꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯏꯃꯥꯗ ꯂꯣꯏꯅ ꯂꯤꯖꯔꯛꯀꯦ. ꯃꯁꯤꯗ ꯏꯃꯥꯅ ꯉꯥꯛꯄꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯃꯧ ꯏꯁꯥꯅ ꯈꯪꯅ ꯏꯔꯥꯜ ꯑꯁꯤ ꯌꯥꯖꯗꯨꯅ ꯏꯄꯥꯝꯗ ꯍꯟꯖꯈꯤꯒꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯁꯅꯥꯅ ꯋꯥꯐꯝ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯅꯦꯝꯉꯥꯟꯕꯤꯗ ꯂꯤꯔꯝꯃꯤ. ꯉꯥꯟꯕꯤ ꯇꯝꯐꯥꯁꯅꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ, ꯅꯪꯃꯛꯅ ꯏꯆꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯕ? ꯇꯝꯐꯥꯁꯅꯥ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯂꯒ, ꯏꯃꯥ, ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨ. ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕꯁꯨ ꯅꯠꯆꯗꯦ. ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯒꯤ ꯃꯥꯁꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯖꯔꯨꯕꯅꯤ. ꯐꯔꯦ, ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯜꯂꯒ ꯅꯍꯥꯛ ꯉꯥꯛꯄꯤꯔꯕꯅꯤ. ꯅꯪ ꯃꯇꯨꯡꯗꯗꯤ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ. ꯂꯨꯔꯤꯕꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯏꯆꯥꯅꯨꯄꯥꯅ ꯈꯪꯂꯛꯂꯕꯗꯤ ꯅꯪ ꯍꯤꯡꯒꯗꯕ ꯃꯥꯟꯗꯦ. ꯑꯗꯨꯒꯤꯅꯤ ꯏꯃꯥ ꯑꯩꯅ ꯋꯥꯈꯜ ꯋꯥꯔꯤꯕꯁꯦ. ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯑꯩ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯔꯔꯣꯏ. ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯏꯆꯥ ꯑꯁꯤꯗ
ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯐꯪꯍꯟꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯃꯔꯝꯅ ꯏꯆꯥꯁꯦ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯉꯥꯟꯕꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯉꯥꯛꯄꯤꯔꯗꯨꯅ ꯌꯦꯡꯂꯁꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯡꯂꯦꯟ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯗ ꯃꯃꯥ ꯉꯥꯟꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯉꯥꯟꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯏꯃꯥꯁꯤꯗ ꯂꯩꯌꯦ, ꯏꯆꯥ ꯋꯥꯈꯜ ꯇꯥꯔꯛꯑꯕ꯭ꯔꯥ?" ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯁꯅꯥꯁꯨ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯝꯐꯥꯁꯅꯥꯅ ꯃꯅꯥꯛꯇ ꯆꯪꯉꯛꯄꯗꯨꯗ ꯋꯥꯡꯂꯦꯟ ꯁꯥꯎꯔꯒ "ꯇꯝꯐꯥ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯥꯛꯄꯅꯣ? ꯅꯪꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯅ ꯌꯨꯝꯁꯤꯗ ꯅꯪ ꯂꯥꯛꯀꯅꯣꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯅꯤ, ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯑꯩꯒ ꯅꯪꯒꯁꯦ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯈꯟꯅꯔꯅꯤ." ꯇꯝꯐꯥꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ "ꯍꯣꯏ, ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯑꯊꯤꯕ ꯁꯛ ꯑꯁꯦ ꯎꯍꯜꯂꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯁꯅꯥ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯉꯥꯟꯕꯤꯅ "ꯏꯃꯥꯒꯤ ꯇꯝꯐꯥ, ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ. ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯏꯃꯥ ꯍꯪꯂꯛꯂꯕꯗ ꯑꯩꯅ ꯀꯔꯤ ꯈꯨꯝꯒꯅꯤ?" "ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯕꯗꯨꯕꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯈꯥꯝꯂꯤꯕꯗꯤ?" "ꯏꯕꯨꯡꯉꯣ, ꯇꯝꯐꯥꯁꯅꯥꯁꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ. ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯅꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯕꯅꯤ." "ꯀꯔꯤ? ꯑꯩꯗꯤ ꯀꯔꯝ ꯀꯥꯟꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯂꯨꯍꯣꯡꯕ? ꯑꯩꯗꯤ ꯊꯣꯏꯕꯤꯁꯅꯥ ꯅꯠꯇꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯗꯦ." "ꯑꯦ, ꯀꯥꯎꯏ, ꯊꯣꯏꯕꯤꯁꯅꯥꯗꯣ ꯍꯜꯂꯛꯑꯃꯅꯤ. ꯃꯥꯅ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯁꯦ ꯍꯥꯏꯕꯅꯤ. ꯃꯥꯅ ꯉꯥꯏꯔꯝꯃꯨꯁꯨ ꯍꯥꯏꯈꯤꯕꯅꯤ. ꯑꯩ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ. ꯃꯥ ꯍꯜꯂꯛꯄ꯭ꯔ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ." "ꯊꯣꯏꯕꯤꯁꯅꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯦ." "ꯀꯔꯤ? ꯊꯣꯏꯕꯤꯁꯅꯥꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕ? ꯑꯩ ꯊꯥꯖꯗꯦ. ꯃꯍꯥꯛ ꯃꯕꯣꯛꯈꯣꯏꯗ ꯆꯠꯈꯤꯕꯅꯤ." "ꯊꯥꯖꯗ꯭ꯔꯒꯅ ꯅꯪ ꯃꯥꯒꯤ ꯅꯨꯄꯥ ꯀꯩꯐꯥꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯔꯣ." ꯋꯥꯡꯂꯦꯟ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯐꯥꯈꯣꯏꯗ ꯆꯠꯈꯤꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯌꯨꯝ ꯑꯗꯨ ꯍꯥꯟꯅꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯕꯤꯁꯅꯥꯕꯨ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯊꯥꯖꯕ ꯋꯥꯠꯂꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯀꯩꯐꯥꯍꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯩꯐꯥꯍꯣꯏꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯂꯝꯗꯨꯅ ꯊꯣꯏꯕꯤꯁꯅꯥ ꯃꯧ ꯑꯃꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯀꯩꯐꯥꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯋꯥꯡꯂꯦꯟꯗꯤ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯥꯖꯕ ꯋꯥꯠꯂꯗꯨꯅ "ꯊꯣꯏꯕꯤꯁꯅꯥ." ꯊꯣꯏꯕꯤꯁꯅꯥ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯗꯨꯅ ꯅꯣꯛꯂꯤꯉꯩꯗ ꯋꯥꯡꯂꯦꯟ ꯂꯥꯛꯄꯗꯨ ꯎꯍꯧꯔꯝꯗꯦ꯫ "ꯊꯣꯏꯕꯤꯁꯅꯥ, ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯅꯪꯕꯨ ꯅꯕꯣꯛꯈꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯃꯧ ꯑꯃꯒꯨꯝꯅ ꯀꯦꯗꯨꯅ ꯂꯩꯔꯝꯂꯤꯕ? ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯅꯣ? ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯦ?" "ꯊꯣꯏꯕꯤꯁꯅꯥ, ꯏꯃꯥꯅ ꯅꯪꯁꯦ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏ. ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯗꯦ. ꯑꯗꯨꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯅꯤ." "ꯍꯣꯏ, ꯑꯩ ꯌꯨꯝ ꯄꯥꯜꯂꯦ. ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯥꯅꯤ. ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ." "ꯊꯣꯏꯕꯤ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩ ꯏꯕꯣꯛꯈꯣꯏꯗ ꯆꯠꯂꯨꯒꯦ, ꯅꯪ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨ ꯍꯥꯏꯅ. ꯑꯩ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ." "ꯑꯣ, ꯇꯝꯐꯥꯁꯅꯥꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯔꯣ ꯅꯪꯅ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯁꯦ?" "ꯊꯣꯏꯕꯤ, ꯀꯅꯥꯅ ꯑꯩꯒ ꯇꯝꯐꯥꯒ ꯂꯨꯍꯣꯡꯉꯦ ꯍꯥꯏꯅꯣ? ꯑꯩ ꯍꯣꯡꯗꯤ. ꯉꯁꯤꯁꯨ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ." "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯤꯟ ꯑꯗꯨꯛ ꯌꯥꯝꯅ ꯊꯤꯔꯤꯕ? ꯅꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯕ ꯅꯪꯅ ꯂꯨꯍꯣꯡꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯃꯤꯠ ꯎꯗꯕ ꯅꯥ ꯄꯪꯕ ꯃꯤꯒꯨꯝꯅ ꯈꯟꯕ꯭ꯔꯥ?" "ꯊꯣꯏꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ? ꯀꯗꯥꯏꯗꯒꯤ ꯏꯆꯥꯅꯣ? ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ. ꯂꯥꯛꯑꯣ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯒꯦ ꯇꯧꯔꯝꯃꯤ꯫ ꯋꯥꯡꯂꯦꯟꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯒꯦ ꯇꯧꯕꯗ ꯀꯩꯐꯥꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯇꯥꯞ ꯂꯥꯎꯅ ꯆꯤꯡꯁꯤꯟꯗꯨꯅ "ꯀꯩꯒꯤꯅꯣ? ꯃꯤꯒꯤ ꯅꯨꯄꯤꯕꯨ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯄꯨꯒꯦ ꯇꯧꯔꯤꯗꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯥ? ꯀꯅꯥꯒꯤ ꯅꯨꯄꯤ? ꯃꯥ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕꯅꯤ. ꯃꯥ ꯑꯩ ꯏꯁꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯈꯤꯕꯅꯤ. ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯉꯥꯎꯔꯕ ꯈꯪꯗꯦꯅꯦ. ꯌꯥꯝ ꯊꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ. ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ. ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯠꯀꯗꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ."
ꯑꯩ ꯊꯣꯏꯕꯤ ꯁꯅꯥ ꯄꯨꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯣꯏ. ꯃꯁꯤ ꯅꯨꯄꯥꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩꯐꯥꯅ ꯋꯥꯡꯂꯦꯟꯕꯨ ꯐꯨꯕꯤꯔꯝꯃꯤ. ꯀꯩꯐꯥꯅ ꯈꯨꯠ ꯊꯥꯔꯛꯄꯗꯒꯤ ꯋꯥꯡꯂꯦꯟꯁꯨ ꯈꯨꯠ ꯍꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯔꯤꯉꯩ ꯑꯗꯨꯗ ꯋꯥꯡꯂꯦꯟꯒꯤ ꯃꯃꯥ ꯉꯥꯟꯕꯤꯒ ꯇꯝꯐꯥ ꯁꯅꯥꯒ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯕꯗꯨ ꯈꯥꯝꯗꯣꯛꯂꯝꯃꯤ. ꯀꯩꯐꯥꯅ ꯉꯥꯟꯕꯤꯗ, "ꯏꯅꯦ, ꯅꯆꯥꯅꯨꯄꯥꯁꯦ ꯋꯥꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯈꯨꯠ ꯊꯨꯗꯦꯛꯄ ꯁꯣꯏꯔꯣꯏ." ꯊꯣꯏꯕꯤ ꯁꯅꯥꯅ, "ꯏꯅꯦ, ꯅꯆꯥꯅꯨꯄꯥꯁꯦ ꯄꯨꯔꯥ ꯉꯥꯎꯔꯦ, ꯐꯖꯅ ꯂꯥꯌꯦꯡꯕꯤꯌꯨ." ꯋꯥꯡꯂꯦꯟ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ, "ꯊꯣꯏꯕꯤ, ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕ? ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏꯅꯦ?" "ꯍꯣꯏ, ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ, ꯅꯪꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ, ꯅꯪꯅ ꯊꯨꯒꯥꯏꯕꯤꯔꯝꯕ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯕ ꯊꯃꯣꯏ ꯑꯁꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯐꯖꯅ ꯁꯦꯝꯗꯣꯛꯄꯤꯔꯤ. ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯉꯣꯟꯗ ꯀꯠꯊꯣꯛꯈ꯭ꯔꯦ." "ꯊꯣꯏꯕꯤ, ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯕꯤꯔꯕꯒꯦ? ꯉꯁꯤꯁꯨ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯦ? ꯅꯪꯒꯤ ꯅꯔꯥꯜ ꯍꯥꯏꯕꯕꯨ ꯅꯁꯥꯒꯤ ꯑꯣꯏꯖꯕ, ꯅꯨꯡꯉꯥꯏꯕ ꯊꯤꯕꯗ ꯑꯩꯕꯨ ꯍꯨꯟꯇꯣꯛꯂꯝꯗꯨꯅ ꯃꯔꯜ ꯃꯊꯨꯝꯅ ꯌꯣꯝꯂꯕꯤ ꯇꯝꯐꯥ ꯁꯅꯥꯒ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯕ ꯅꯠꯇ꯭ꯔꯣ?" "ꯀꯩꯅꯣ ꯊꯣꯏꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ." ꯍꯟꯗꯛꯇꯤ ꯇꯝꯐꯥ ꯁꯅꯥꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ, "ꯊꯣꯏꯕꯤ, ꯅꯪꯅ ꯋꯥꯡꯂꯦꯟꯗ ꯈꯟꯕꯗꯣ ꯂꯥꯜꯂꯤ. ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯅꯠꯇꯦ. ꯃꯥꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ. ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯋꯥꯡꯂꯦꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯊꯣꯛꯍꯟꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯁꯅꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. "ꯊꯣꯏꯕꯤ, ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯡꯂꯦꯟꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯝꯖꯔꯕ ꯊꯃꯣꯏꯕꯨꯗꯤ ꯑꯩꯅ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ." ꯋꯥꯡꯂꯦꯟ ꯁꯥꯎꯗꯨꯅ, "ꯑꯣ, ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯇꯧꯕꯣꯏꯔꯦ. ꯅꯪꯗꯤ ꯐꯠꯇꯕꯤ, ꯃꯤꯑꯣꯠꯄꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟꯅ ꯇꯝꯐꯥ ꯁꯅꯥꯕꯨ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯁꯅꯥꯅ ꯈꯥꯝꯗꯨꯅ, "ꯋꯥꯡꯂꯦꯟ, ꯃꯁꯤꯗꯤ ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ. ꯃꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯕꯒꯤꯅꯤ. ꯇꯝꯐꯥ ꯁꯅꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯨꯝꯅ ꯃꯤ ꯑꯇꯣꯞꯄ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯣꯏ. ꯑꯗꯨꯅ ꯅꯪ ꯇꯝꯐꯥ ꯁꯅꯥꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ. ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯤꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯒꯦ. ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯅꯪ ꯑꯩ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯦ. ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯔꯕꯗꯤ ꯇꯝꯐꯥ ꯁꯅꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ." ꯋꯥꯡꯂꯦꯟ ꯋꯥ ꯀꯔꯤꯃꯇ ꯉꯥꯡꯗꯅ ꯃꯊꯃꯣꯏ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯉꯥꯟꯕꯤꯅ ꯃꯃꯧ ꯅꯨꯄꯤꯗ, "ꯇꯝꯐꯥ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯠꯂꯁꯤ. ꯑꯉꯥꯡꯁꯨꯅꯦ ꯃꯊꯟꯇ ꯇꯨꯝꯗꯨꯅ ꯂꯩꯍꯧꯕꯅꯤ." ꯑꯁꯨꯝꯅ ꯉꯥꯟꯕꯤꯒ ꯇꯝꯐꯥ ꯁꯅꯥꯒ ꯃꯌꯨꯝ ꯑꯗꯨꯗ ꯍꯟꯈꯤꯔꯝꯃꯤ. ꯋꯥꯡꯂꯦꯟ ꯊꯃꯣꯏ ꯀꯥꯏꯔꯕꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯥꯁꯅꯥꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯋꯥꯡꯂꯦꯟ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ, "ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ, ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯑꯩ ꯃꯥꯟꯈ꯭ꯔꯦꯅ. ꯑꯗꯨꯒ ꯐꯖꯈ꯭ꯔꯕ, ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯐꯃꯨꯡ ꯑꯃꯗꯤ ꯌꯨꯝꯁꯤꯡ ꯑꯁꯤꯁꯨ ꯑꯩꯒꯤ ꯌꯨꯝ. ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯅ ꯈꯪꯗ꯭ꯔꯦ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯡ ꯑꯁꯦ." ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯋꯥꯈꯜ ꯑꯗꯨ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯉꯥꯟꯕꯤ ꯆꯪꯂꯛꯇꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯉꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯏꯃꯧ ꯇꯝꯐꯥ ꯁꯅꯥꯁꯦ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯨ. ꯏꯃꯥ ꯅꯉꯣꯟꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ. ꯃꯥꯒꯨꯝꯕꯤ ꯃꯧꯗꯤ ꯑꯇꯥꯡꯕꯤꯅꯤ. ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯌꯨꯝ ꯀꯩꯁꯨ ꯂꯣꯏꯅ ꯁꯦꯝꯕꯤꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯊꯝꯕꯤꯕꯅꯤ. ꯃꯗꯨ ꯈꯛꯁꯨ ꯅꯠꯇꯦ, ꯃꯥꯅ ꯏꯃꯥꯕꯨ ꯑꯄꯣꯛꯄ ꯃꯃꯥꯒꯨꯝꯅ ꯈꯟꯗꯨꯅ ꯂꯨꯅ ꯇꯧꯕꯤ." ꯋꯥꯡꯂꯦꯟ ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯀꯣꯏꯕꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯉꯥꯟꯕꯤ ꯃꯆꯥꯅꯨꯄꯥꯅ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ. ꯋꯥꯡꯂꯦꯟ ꯇꯝꯐꯥ ꯁꯅꯥꯅ ꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯜꯂꯨꯔꯒ ꯇꯝꯐꯥ ꯁꯅꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ. ꯇꯝꯐꯥ ꯁꯅꯥ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ. ꯑꯩꯁꯨ ꯈꯪꯉꯤ, ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯪꯂꯔꯣꯏ ꯍꯥꯏꯕ. ꯅꯪꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯑꯩꯁꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ. ꯑꯗꯨꯕꯨ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯏꯆꯥꯁꯤꯗꯤ ꯅꯪꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯐꯪꯍꯟꯕꯤꯌꯨ. ꯑꯩꯅ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯁꯨ ꯏꯆꯥꯗꯗꯤ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤ ꯐꯪꯍꯟꯕꯤꯌꯨ." "ꯑꯣ,
ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯅ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯎꯔꯦꯅꯦ. ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯇꯕꯒꯤ ꯋꯥꯅꯦꯕ. ꯅꯨꯄꯥ ꯑꯃꯃꯨꯛ ꯐꯥꯔꯨꯒꯦ ꯍꯥꯏꯔꯣ? ꯅꯪꯅ ꯆꯠꯈ꯭ꯔꯗꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯧꯔꯤꯕ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯉꯥꯡ ꯑꯁꯦ ꯑꯩꯅ ꯑꯣꯏꯅ ꯄꯨꯔꯒꯦ. ꯑꯣ, ꯑꯉꯥꯡꯁꯤꯕꯨ ꯅꯊꯟꯗꯒꯤ ꯅꯆꯥꯔꯣ? ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯠꯇꯕ꯭ꯔꯣ? ꯅꯪꯕꯨ ꯌꯨꯝꯁꯤꯗꯒꯤ ꯀꯅꯥꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯒꯦ? ꯅꯪꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯂꯒ ꯑꯩꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯊꯤꯍꯟꯅꯤꯡꯕ꯭ꯔꯣ? ꯅꯠꯇꯦ, ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒ ꯂꯩꯔꯒ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ? ꯇꯝꯐꯥꯁꯅꯥ ꯀꯔꯤꯃꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯀꯩꯅꯣ, ꯃꯤꯅ ꯋꯥ ꯍꯪꯉꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯤ? ꯅꯨꯡꯉꯥꯏꯔꯣꯏ. ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯈ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯨꯝꯁꯤꯗꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ. ꯌꯨꯝꯁꯤꯗꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯈꯜꯂꯕ ꯅꯈꯣꯡ ꯅꯈꯨꯠ ꯑꯗꯣ ꯊꯨꯗꯦꯛꯀꯗꯕꯅꯤ ꯈꯪꯉꯨ. ꯍꯣꯏ. ꯋꯥꯡꯂꯦꯟ ꯇꯝꯐꯥꯁꯅꯥꯗ ꯅꯨꯡꯁꯤꯅ, ꯁꯅꯥ, ꯑꯩ ꯅꯪꯅ ꯂꯣꯟꯕ ꯆꯥ ꯊꯛꯅꯤꯡꯉꯤ. ꯆꯥ ꯑꯝꯇ ꯂꯣꯜꯂꯣ. ꯏꯆꯥꯁꯦ ꯑꯩ ꯌꯦꯡꯉꯝꯃꯒꯦ. ꯇꯝꯐꯥꯁꯅꯥꯁꯨ ꯉꯁꯤ ꯈꯛꯇ ꯋꯥꯡꯂꯦꯟꯅ ꯅꯨꯡꯁꯤꯅ ꯁꯅꯥ ꯀꯧꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯔꯥꯎꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯇꯝꯐꯥꯁꯅꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟꯒꯤ ꯆꯥ ꯑꯗꯨ ꯂꯧꯕꯤꯔꯝꯃꯤ. ꯃꯅꯦꯝꯉꯥꯟꯕꯤꯅ, ꯏꯃꯥꯒꯤ ꯇꯝꯐꯥ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯆꯥ ꯂꯣꯜꯂꯤꯁꯤꯕꯣ? ꯀꯅꯥ ꯂꯥꯛꯀꯦꯅꯦ? ꯀꯅꯥꯁꯨ ꯂꯥꯛꯇꯤꯌꯦ ꯏꯃꯥ. ꯑꯃꯗꯨꯅ ꯆꯥ ꯊꯛꯅꯤꯡꯉꯦ ꯂꯣꯜꯂꯣꯅ ꯍꯥꯏꯕ, ꯑꯗꯨꯒꯤ ꯂꯣꯟꯕꯤꯒꯦꯅ ꯇꯧꯕꯅꯤ. ꯏꯁ, ꯍꯧꯖꯤꯛꯄꯨ ꯆꯥ ꯊꯛꯅꯤꯡꯉꯦ ꯍꯥꯏꯔꯤꯕ? ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯌꯨꯝꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ. ꯍꯦꯛ ꯆꯠꯀꯦ ꯈꯜꯂꯗꯤ ꯅꯈꯣꯡ ꯊꯨꯗꯦꯛꯀꯅꯤ ꯍꯥꯏꯔꯛꯏ. ꯑꯗꯨꯒ ꯏꯃꯥ, ꯑꯩꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯅꯥ ꯍꯥꯏꯅꯁꯨ ꯀꯧꯔꯛꯏ. ꯏꯁ, ꯃꯥꯒꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯂꯕ ꯃꯥꯜꯂꯤꯅꯦꯍꯦ. ꯈꯪꯗꯦ ꯏꯃꯥ. ꯑꯗꯣ ꯑꯉꯥꯡꯗꯤ ꯇꯨꯝꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯏꯃꯥ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯝꯐꯥꯁꯅꯥ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯋꯥꯡꯂꯦꯟꯗ ꯄꯤꯔꯝꯃꯤ. ꯋꯥꯡꯂꯦꯟ ꯆꯥꯗꯨ ꯊꯛꯇꯨꯅ, ꯁꯛ ꯊꯤꯖꯔꯕꯁꯨ ꯆꯥ ꯂꯣꯟꯕꯗꯤ ꯌꯥꯝ ꯍꯩꯈ꯭ꯔꯖꯥꯠꯅꯤꯅꯦ. ꯆꯥ ꯂꯣꯟꯕ ꯍꯩꯕꯤ ꯑꯃ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯏꯔꯥꯏꯕꯛꯇꯤ ꯐꯈ꯭ꯔꯖꯥꯠꯅꯤ. ꯇꯝꯐꯥꯁꯅꯥ ꯏꯀꯥꯏꯔꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯋꯥꯡꯂꯦꯟꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯗꯨꯅ, ꯀꯩꯒꯤꯅꯣ ꯌꯦꯡꯉꯝꯗꯅ ꯆꯠꯈꯤꯒꯦ ꯇꯧꯔꯤꯗꯤ? ꯅꯠꯇꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯌꯦꯗꯤ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ? ꯂꯩꯅꯤꯡꯗꯕꯒꯤ ꯅꯠꯇꯦ. ꯑꯗꯨꯗꯤ ꯀꯔꯤꯒꯤ? ꯂꯥꯛꯑꯣ, ꯏꯅꯥꯛꯁꯤꯗ ꯐꯝ. ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯣ ꯄꯦꯟꯅ ꯌꯦꯡꯒꯦ. ꯌꯦꯡꯒꯅꯣ, ꯌꯥꯝ ꯊꯤꯕꯅꯦ. ꯀꯅꯥꯅ ꯊꯤ ꯍꯥꯏꯅꯣ? ꯍꯥꯟꯅꯗꯤ ꯅꯪꯁꯦ ꯅꯁꯛ ꯌꯥꯝꯅ ꯊꯤꯅ ꯎꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯔ ꯈꯪꯗꯦ, ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ. ꯑꯗꯣ ꯅꯪ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ? ꯌꯥꯝꯅ ꯅꯨꯡꯁꯤ. ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯗꯣ ꯅꯪꯗꯤ? ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ, ꯅꯪꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯕꯗ ꯅꯈꯣꯡ ꯊꯨꯗꯦꯛꯀꯅꯤ ꯍꯥꯏꯔꯤꯗꯣ? ꯑꯗꯣ ꯀꯔꯝ ꯀꯥꯟꯗꯒꯤ, ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤꯕꯅꯣ? ꯈꯪꯗꯦ ꯑꯩꯁꯨ. ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯎꯔꯒ ꯀꯗꯣꯝꯗꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯑꯗꯣ ꯑꯩꯅ ꯆꯩꯈꯤꯕꯗꯣ ꯅꯪ ꯁꯥꯎꯒꯅꯨꯀꯣ. ꯁꯥꯎꯗꯦꯗ, ꯅꯪꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤ. ꯑꯗꯣ ꯅꯪ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤ? ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯤ. ꯃꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟꯅ ꯇꯝꯐꯥꯁꯅꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯇꯝꯐꯥꯁꯅꯥ ꯋꯥꯡꯂꯦꯟꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ.